그럼 또 그래. 설. Mayam mami da to da. 그래도 너무 해. Koi tong. 싹 동네. 저기 막 하는 나빠가 라이트네. Ha. Chico ba. Lapsa. 생겨야 컸다. Đúng rồi. Hi ma'am. Huy lát mu hore. Khách sạn cái lộ trên đó đang ăn thịt ra được bro. Nhớ. Hay đi đang ăn rồi ra đi. Hi. Mày bật. Cảm ơn rồi. Hi. Hi ma'am. Willie nào đi mình lại. Here's how I made this Hi, kind of digital art. Hello. Dayanda how hi Gigi how Nanta Charbo Chare Koroman Bakujam Hello hi Nani Gimanung da idea mo guri Hi. Hello and no voice Quay rõ à. Không chưa cái đầu ấy Mi không phải gì nghe nè. Ta người đấy Đi đại trên nè. Ama mình ta cái mà mình tôi Quay đó nè. Tôi lên đồ. Anh thì mi mà mi nè không phải nói nổi đi luôn. Handen man Bi cái ta. Yan khom vậy đã nên rồi nè Hi ma'am. Cây đó ma'am Sibo. Công anh trong nơi ghê. Cái đó làm gì mà mi tụi mình đây gì cái này vậy. Sister say hi anh đây nha. Roma nè hi anh đây nè. Nơi ai khăng rồi. Nên để bị không mình khăng nghe thay ra cô luôn mà cô dám cái gì mà hay vậy anh ngồi bên thì tôi ngồi đây đấy ở đây bố thì cần mà thà sai Loya nè. Loya nè hi Loya Loya chị em mà quay thì tôi cái cô ai có thằng ở Ai xin mình không được bây giờ. ai có thằng ở đâu tàn lẽ anh như Ai có mình thôi cô ấy. Đang dạy. Sao nghe xin yam phải dạy Lingjen stay phải giờ này masagi phải giờ này đúng Yautre. masagi cái Nhưng mà đó cần nói phải là thao nên phải sự trả. Ô smile là gì rồi bạn? Xin. Được sao? Dạ đó. Được cả hồi Nít video ấy gìn video gì cái ai khôi đi full support nè. Thank you. Mà tâm nó mà cho full support. Mà tâm nó mà tôi biu. Cái nó live si wari watai sana ba khôi sum sakang mai khang na ba ping nít pi nang ai pa me. Lấy tầm wari watai sana ba ba.Asi di mi sigara ya me du ko. Mayam sangat ambaga tuminna thopi no why ama tangai sai biramo. Cái nè ping nít pi ai nang bu thamoy seng ning si Ako isa kipa na uwi bro. Yan yung
Chị hai nữa chị bảo ai coi su lấy biu Thôi cái này biết là cái nào coi su lấy biu ai Pitu pian mesti ya ngan bắp ngan cái ngan Devi kumana kari wari sa sige chắc char ba khola ba ma lấy đến na dumai na kari min kau ge kai no du hang ba yai pa phone number pirak o dance store o ngasai gitu oi li na re na dance ro o ngasai ye dance store thagala kan da yengo asoi pe sing do wari sa se hai ga kari no wari sa ne wari mandrabo wari sa se amu bu se kuire sa kita ba hai mẹ ông ngasi là biếng bị bơm nô po taram nô seri thagat po phong dok seri harao po phong dok seri pum nam phong dok seri mẹ ông se cái nô ne cái làm đấy ông này cái mẹ ông là biếng bị bơm mẹ ông si bo sai sing khơi cái mà nó biếng cái mà khơi nong sa ta hai đi mà si sao hơn cái ni mà này aiอยู่ตังคัน cái mà tên cha cái khơi đó cái nó yerum chai ấy ping ni pinang se ina ai ping ai sao đó không được sao đó cái nó không ra em chứ cái làm đấy cái này cái máy tàu này cái máy hai mỏ ping ni pi ai đi kurai làm long bazar đấy đi nè ô kurai đấy cái ơi đấy Delhi mà khá là cái khơi cảm tâm mạnh rồi khơi lý cái gì cái nhau bây giờ không thì không được mà mi Delhi mà khá là cái gì kìa Delhi mà khá là cái làm nông sĩ tụi em làm nào coi Delhi đấy yên các sinh đegi tôn Devi các sinh đegi tôn Devi nam coi live sang video của kita mau cái đây đegi nó hai đời mai chứ coi hay đegi này pin Delhi mà khá là cái Delhi mà khá là cái gì vậy Delhi mà khá là cái hey Delhi mà khá là cái mà hay cái bớt sẽ gì hay Delhi mà khá là cái hay betul nuk ning betul sih adunay na hay je wari state tay na te kwa mane so may wari pum na state smile na tau we ai do cái care ko please mo hay je male what kai English please hay mana English please ba Manipuri में जाने meeting में जाने English hay te and nobody but you you cái nó mà về ping city kamera tao re Hawaii tha kamen asimba kang soi yong sang di hꯧji matam moi bani na kwa mian am ba cha ne hawa sai sagalak panina ahau ba natradi sangrabane haujikan hali se kwa asum chak se ka he cha ba se yara trap pu kham ma ke ma mangai matai gi se kai min ko ge kai no matai ang tani ba ma kai no matai ang tani kara ma matai o de no tau doi no ngak sum ma'am na yeng bi bo ma'am sang na rai pau hai ta de hoi ma'am na sum ma'am ni jing ning dre har ga lo ma'am na ware lo so har ka andar lo chalani hala tawe masi gi live se hoi intro tong na se na khalle ado ma'am ni ke tang na dre hꯧsibu ma'am je kai tawar le nyai ge numidang gi matam su loi oyong lani ahoi su oi bani na numidang na numidang gi matam oyong gani khalle Lingjen ngasi kuira ka Sonya macha sumna lagi ko ha ayu Sonya macha Sonya macha gi manau nu pine Sonya macha ai man boy ram ni wakhan do na re ai thanong tarin kai yong sak matam ni na lai kai di man nuksi re man nuksi ping pi eng ko ada do so pe keng se ta su ge ta su ko ma le phe ge hai de
ꯌꯥꯝ ꯐꯩ ꯑꯗꯨꯅ ꯋꯥꯁꯤꯁꯨ ꯀꯩꯅꯣ ꯀꯩꯁꯥꯝꯊꯣꯡ ꯋꯥꯁꯤꯁꯨ ꯈꯔ ꯍꯪꯕꯤꯌꯨ ꯃꯌꯥꯝ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯍꯪꯉꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯒꯦ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯏ ꯅꯨꯄꯤ ꯀꯣꯏꯒꯗꯕꯅꯤ ꯂꯤꯡꯖꯦꯜ ꯅꯠꯇꯕꯁꯦ ꯂꯤꯡꯖꯦꯜ ꯅꯠꯇꯕꯁꯦ ꯁꯅꯥꯊꯣꯏ ꯍꯥꯏꯌꯣ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯥꯝꯊꯣꯡ ꯁꯥꯟꯅꯕ ꯐꯩ ꯁꯥꯟꯅꯒꯗꯕꯅꯤ ꯁꯥꯟꯅꯕ ꯈꯣꯠꯂꯛꯄ ꯑꯗꯨꯝ ꯐꯩ ꯏꯁꯥ ꯏꯌꯨ ꯐꯕ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯂꯟꯅꯤ ꯀꯩꯅꯣ ꯃꯤꯈꯩꯁꯦ ꯑꯅꯝꯕ ꯂꯣꯏ ꯊꯣꯛꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯋꯦ ꯄꯤꯡ ꯅꯨꯄꯤ ꯑꯩꯗꯤ ꯅꯪꯀꯣ ꯃꯌꯥꯝ ꯏꯁꯩ ꯑꯃꯇ ꯇꯥꯃꯤꯟꯅꯁꯤꯔꯣ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯁꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯃꯌꯥꯝ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯍꯪ ꯀꯥꯏ ꯅꯣꯡꯗꯝꯕ ꯃꯩꯇꯩꯅ ꯀꯣꯔꯧ ꯉꯥꯟꯕꯅ ꯑꯉꯧꯕ ꯂꯤꯠꯄꯤꯗꯣ ꯌꯥꯝꯅ ꯉꯥꯎꯖꯔꯦ ꯑꯩꯗꯤ wow all are you too sister thank you for ꯄꯤꯡꯒꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯔꯥꯁꯤꯒꯤ ꯍꯧꯔꯛꯐꯝꯅꯦ ꯀꯨꯆꯨ ꯃꯨꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯈꯣꯟꯖꯦꯜꯗꯤ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ Hi baby hello ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯍꯤꯡꯆꯥꯕꯤ ꯐꯥꯎꯗꯤ ꯃꯥꯜꯂꯦ ꯍꯥꯏ ꯕꯦꯕꯤ ꯊꯦꯡꯛ ꯌꯨ ꯑꯃꯥꯟꯕ ꯑꯃꯗꯤ ꯂꯩꯌꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯠꯂꯛꯄ ꯃꯤꯠ ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯑꯩ ꯀꯩꯅꯣꯗꯤ ꯎꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯃꯤꯠꯇ ꯑꯩꯅ ꯈꯔ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯖꯜꯂꯛꯑꯦ ꯌꯥꯝ ꯍꯩꯀꯣ ꯍꯩꯇꯦꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯇꯦꯛ ꯑꯃ ꯁꯛꯄꯅꯤ What are you doing baby ꯀꯩꯅꯣ ꯃꯤꯈꯩꯁꯦ ꯌꯦꯡꯉꯝꯃ ꯂꯣꯏ ꯊꯣꯛꯈ꯭ꯔꯦꯅꯦ ꯌꯦꯡꯉꯝꯃꯒ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯦꯅꯦ ꯊꯣꯛꯅꯈꯤꯅꯣ ꯃꯌꯥꯝ ꯄꯤꯡ ꯉꯥꯛꯇ ꯊꯃꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯍꯩꯇ꯭ꯔꯦ ꯏꯁꯩ ꯃꯈꯥꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯍꯩꯇ꯭ꯔꯦ ꯃꯈꯥ ꯍꯩꯇ꯭ꯔꯦ ꯃꯦꯝ ꯃꯇꯦꯛ ꯊꯣꯛꯄꯤꯒꯤꯅꯣ ꯑꯃꯇꯪ ꯃꯈꯥꯗꯤ ꯍꯩꯇ꯭ꯔꯦ ꯃꯈꯥꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯁꯛꯂꯒꯦ ꯁꯛꯂꯤꯕ ꯏꯁꯩꯁꯦ ꯍꯣꯅꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯣꯅꯤꯗꯣ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯏꯁꯩ ꯐꯖꯕ ꯑꯃꯠꯇ ꯁꯛꯄꯤꯔꯛꯎꯕ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣꯗꯣ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯍꯣꯅꯤꯅ ꯀꯦꯃꯦꯔꯥꯃꯦꯟꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯁ꯭ꯇꯦꯟ ꯑꯣꯏꯔꯤꯔꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯀꯦꯃꯦꯔꯥꯃꯦꯟꯗꯤ ꯁ꯭ꯇꯦꯟꯗ ꯊꯝꯕꯅꯦ ꯍꯣꯅꯤ ꯃꯌꯨꯝꯗ ꯑꯩꯁꯦ ꯀꯣꯛꯀ ꯏꯐꯥ ꯐꯥꯔꯒ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯃꯤ ꯃꯥꯜꯂꯦ ꯌꯥꯝ ꯍꯩꯀꯣ ꯊꯦꯡꯛ ꯌꯨ ꯃꯁꯥꯒꯤ ꯍꯩꯕꯅꯤ ꯀꯥꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯣꯛꯁꯦꯅ ꯍꯩꯖꯗꯦ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯩꯕ ꯅꯠꯇꯦ
ꯑꯩꯒꯤ ꯉꯥꯛꯇꯅꯦ ꯀꯩꯅꯣꯅꯦ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯝ ꯇꯥꯕꯤꯌꯣ ꯏꯁꯩ ꯑꯣꯏꯔꯁꯨ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯗꯦ ꯊꯥꯒꯠꯆꯔꯨꯏ ꯃꯄꯨꯃꯥꯕꯨ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯑꯩ ꯁꯥꯔꯛꯑꯁꯤ ꯍꯧꯖꯤꯛꯀꯤ ꯁꯥꯔꯛꯑꯁꯤ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯗꯦ ꯅꯣꯏ ꯑꯅꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯔꯥꯁꯤ ꯂꯣꯏꯅ ꯂꯩ ꯑꯣ ꯔꯥꯁꯤꯗꯤ 이거 보는기네 ꯀꯨꯆꯨ ꯃꯨꯕꯒꯤꯅꯦ ꯅꯨꯄꯤꯁꯒ ꯑꯣꯏ ꯃꯪꯈꯥꯔꯦ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯗꯦ ꯀꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯂꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯀꯣꯛ ꯉꯥꯎꯔꯦ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯊꯥꯒꯠꯆꯔꯨꯏ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯄꯛꯇ꯭ꯔꯦ ꯋꯥꯔꯤ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯉꯥꯊꯗꯨꯅ ꯉꯥꯊꯔꯛꯑꯣꯕ ꯉꯥꯊꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ 이낙 ꯐꯝꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨ ꯅꯠꯇꯕ ꯄꯨꯁꯄꯔꯥꯅꯤꯒꯤ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯌꯥꯔꯦ ꯄꯨꯁꯄꯔꯥꯅꯤꯒꯤ ꯃꯗꯨꯗꯨꯔ ꯍꯥꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯅꯤꯡꯕ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯑꯜ ꯄꯨꯁꯄꯔꯥꯅꯤꯁꯦ ꯄꯨꯔꯥ ꯀꯅꯥ ꯁꯛꯀꯦ ꯑꯗꯨ ꯂꯤꯟꯗꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨ ꯍꯣꯏ ꯈꯪꯗ꯭ꯔꯦ ꯏꯁꯩꯗꯣ ꯑꯣꯏꯅ ꯍꯥꯏꯔꯣ ꯄꯤꯡꯂꯤꯄꯤ ꯇꯒꯨꯞꯇꯅꯤꯛꯇ ꯊꯋꯥꯟꯂꯛꯇ 이사이도 바다다 파드라바니나 이사이 럭북티 파디버고 어두드라니까 무틱 파우로 무틱 쑥뿌리버고 아루노 mayamsi 무틱 따미나세 에두들까 마카 아토빠 와이 오이나 사네세 이사이 숨살레브도 이사이 하이레브 나타바니네냐 이사이 숨살레브수 빌라이테 아두드나 그리고 와이 오타이 하바만 라이 ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯂꯥꯏꯚ ꯌꯦꯡꯉꯝꯕ ꯃꯤꯒꯩꯁꯨ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯦ ꯀꯩꯅꯣ ꯃꯤ 18 ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯂꯥꯏꯚꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯏꯟꯇꯔꯇꯦꯟꯃꯦꯟ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝ ꯇꯧ ꯆꯨꯝꯃꯦ ꯄꯨꯝꯅꯃꯛ ꯆꯨꯝꯃꯦ ꯀꯩꯅꯣ ꯅꯣꯏ ꯇꯤꯝꯁꯦ ꯋꯥꯏꯍꯪꯕꯝ ꯅꯥꯎꯇꯣꯝ ꯅꯣꯏ ꯇꯤꯝꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯆꯍꯤꯁꯦ ꯆꯍꯤꯒ ꯏꯁꯥꯒ ꯆꯥꯟꯅꯗꯕ ꯑꯃ ꯂꯩꯕꯅ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯅ ꯆꯍꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯍꯥꯏꯖꯔꯔꯣꯏ ꯆꯧꯉꯥꯅ ꯌꯥꯔꯦ ꯂꯨꯄꯥ 500 ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯌꯥꯗꯦ ꯑꯩ ꯂꯨꯄꯥ 500ꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤꯀꯣ ꯌꯦꯡꯅ ꯁꯛꯂꯛꯑꯣꯌꯦ ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯠꯌꯦꯡ ꯍꯥꯏꯁꯦ ꯀꯔꯤ ꯏꯁꯩꯅꯣ ꯑꯩ ꯀꯅꯥꯅ ꯁꯛꯄꯅꯣ ꯈꯪꯗ꯭ꯔꯦ ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯠꯌꯦꯡꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯩ ꯅꯣꯏ ꯁꯦꯝꯖꯤꯜꯂꯛꯑꯒꯦ ꯑꯩ ꯏꯁꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯀꯅꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯌꯦꯟ ꯃꯈꯣꯡ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯃꯨꯛꯕꯥꯡ ꯑꯃꯨꯛꯇ ꯇꯧꯔꯛꯑꯣ ꯌꯦꯟ ꯃꯈꯣꯡꯒꯤ ꯇꯧꯔꯛꯀꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯄꯩꯁꯥ ꯈꯔ ꯄꯥꯏꯗꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯇꯧꯗ꯭ꯔꯦ ꯊꯕꯛ ꯑꯗꯨꯅ ꯈꯔꯁꯨ ꯆꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯀꯣ ꯅꯨꯡꯁꯤꯕꯅ ꯇꯧꯕꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯊꯧꯕ ꯕꯥꯏꯛꯇ ꯑꯩꯅ ꯃꯅꯤꯡꯗ ꯅꯞꯆꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯁꯣꯟꯖꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ 이세이수 랄레 이세이 lalꯦ neikhaibiteamꯒꯤ ꯀꯤꯁꯟ 이롬나 ꯐꯖꯅ ꯁꯤꯗꯕꯤꯈ꯭ꯔꯦ
ꯑꯗꯨꯝ ꯁꯤꯗꯕꯗꯣ ꯑꯔꯣꯏꯕꯗꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯒꯠꯄꯤꯒꯦ ꯌꯥꯝꯕ ꯆꯤꯆꯦꯅꯤꯔꯣꯝꯅ ꯑꯩꯈꯣꯏ ꯁꯤꯗꯕꯤ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯔꯣꯏꯕꯗ ꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯔꯣꯏꯕꯗ ꯌꯥꯝ ꯊꯥꯒꯠꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯕꯨ ꯑꯔꯣꯏꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯃꯇꯟ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯊꯥꯒꯠ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯃꯥꯅ ꯄꯦꯟꯍꯟꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯨꯒ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡꯗꯨ ꯒꯣꯜꯁ ꯑꯣꯏꯅ ꯊꯦꯡꯅꯒꯅꯤ ꯏꯁꯩ ꯅꯠꯇꯦ ꯀꯩꯅꯣ ꯅꯃꯥꯟꯅꯕꯤꯗꯣ ꯈꯔ ꯁꯤ ꯂꯩꯕ ꯍꯦꯟꯃꯜ ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯅꯃꯥꯟꯅꯕꯤꯅꯣ ꯔꯥꯁꯤ ꯂꯩꯕ ꯍꯦꯟꯃꯦꯂꯤꯁꯇꯨ ꯑꯣꯀꯦ ꯄꯤꯡ ꯅꯨꯄꯤ ꯌꯥꯝꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏꯅ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯇ ꯌꯦꯡꯕꯤꯔꯝꯃꯒ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯉꯧꯕ ꯑꯣ ꯑꯉꯧꯕ ꯂꯤꯠꯄꯁꯦ ꯔꯥꯁꯤ ꯂꯩꯕ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯔꯥꯁꯤꯁꯦ ꯃꯥꯅ ꯍꯦꯟꯕꯅꯤꯀꯣ ꯑꯩ ꯔꯥꯁꯤ ꯑꯗꯨꯝ ꯈꯖꯤꯛꯇꯪ ꯂꯩꯕꯅꯦ ꯂꯩꯖꯕꯅꯦ ꯃꯁꯥꯒꯤ ꯔꯥꯁꯤ ꯂꯩꯕꯅꯦ ꯁꯅꯥꯊꯣꯏ ꯅꯪꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯂꯤꯡꯖꯦꯜ ꯅꯪꯒꯤꯁꯨ ꯍꯥꯏꯔꯝꯃꯣ ꯑꯩꯒꯤꯁꯨ ꯑꯍꯨꯝ ꯁꯨꯏꯌꯦ ꯆꯥꯔꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯌꯦꯡꯕꯤꯕꯒꯤ ꯅꯣꯏꯒꯤ ꯇꯤꯝꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯒꯦ ꯑꯩ ꯇꯝꯕ ꯂꯣꯏꯁꯟꯖꯔꯦ ꯅꯦꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯌꯦꯜꯗꯒꯤꯅꯦ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯇꯝꯃꯤ ꯅꯦꯅꯦꯒ ꯀꯧꯁꯜꯂꯛꯑꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯀꯩꯗꯧꯔꯤꯅꯣ ꯂꯥꯏꯞ ꯊꯥꯔꯤꯅꯦ ꯑꯩꯈꯣꯏ ꯂꯥꯏꯞ ꯊꯥꯔꯝꯃꯤꯅꯦ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯥꯟꯗ꯭ꯔꯕꯣ ꯑꯣꯏꯅ ꯀꯩ ꯂꯝꯗꯩꯅꯣ ꯍꯌꯦꯜꯗꯒꯤꯅꯦ ꯄꯤꯡꯅꯤ ꯄꯤꯡꯅ ꯑꯩꯒꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯌꯦꯔꯨꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯌꯦꯔꯨꯝ ꯑꯣꯏꯅ ꯑꯍꯥꯎꯕꯅꯦꯅ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯔꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯨꯔꯩ ꯀꯨꯁꯨꯅꯤ ꯍꯥꯏꯔꯒ ꯀꯨꯔꯩ ꯀꯨꯁꯨ ꯑꯣꯟꯅꯔꯦ ꯋꯥꯈꯜꯗꯣ ꯀꯥꯏꯁꯨ ꯌꯥꯝꯅ ꯂꯩ ꯃꯒꯨꯟꯁꯨ ꯂꯩ ꯅꯍꯥꯟꯅ ꯑꯃꯨꯕꯅꯦ ꯎꯆꯤꯋꯥ ꯍꯥꯏꯒꯨꯝ ꯇꯧꯗꯥꯏꯅꯦ ꯎꯆꯤꯋꯥꯗꯣ ꯑꯃꯅꯦ ꯎꯆꯤꯋꯥꯗꯣ ꯑꯃꯗꯣ ꯑꯃ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯗꯣ ꯎꯆꯤꯋꯥꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯎꯆꯤꯋꯥ ꯍꯌꯦꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯅꯤꯃꯛ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯆꯞ ꯃꯥꯟꯅꯅ ꯐꯖꯩ ꯆꯞ ꯃꯥꯟꯅꯅ ꯊꯤꯕꯁꯨ ꯃꯥꯟꯅꯩ ꯃꯥꯟꯅꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯟꯅꯕ ꯆꯞ ꯆꯥꯛꯇꯥꯃꯤꯅꯦ ꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯗꯨꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤꯕ ꯑꯩꯍꯥꯛꯃꯛ ꯑꯩꯅꯤ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯑꯣ ꯅꯣꯏ ꯑꯅꯣꯏꯕꯤꯗꯨꯗꯤ ꯌꯥꯎꯗꯦꯅ ꯑꯩꯈꯣꯏ ꯑꯅꯣꯏꯕꯤꯗꯣ ꯑꯅꯣꯏꯕꯤ ꯑꯅꯣꯏꯕꯤꯗꯣ ꯍꯥꯏꯁꯦ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯉꯁꯤ ꯃꯥꯅꯦ ꯌꯥꯎꯗ꯭ꯔꯦ ꯎꯆꯤꯋꯥꯗꯩ ꯍꯥꯏꯕꯗꯣ ꯃꯥ ꯎꯆꯤꯋꯥꯗꯒꯤ ꯆꯨꯝꯃꯦ ꯉꯁꯤ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯑꯩꯈꯣꯏ You and me hundred mile total You and me and moi 이자 ꯀꯌꯥ ꯁꯨꯔꯒꯦ ꯁꯨꯝ 아니지 ꯑꯅꯤꯁꯦ what ꯀꯔꯤꯅꯣ ꯁꯣꯝꯒꯤ ꯃꯤꯠꯇꯨꯕꯨ ꯀꯔꯣꯝ ꯅꯥꯀꯟꯗ ꯋꯥꯈꯜꯗ ꯌꯦꯡꯒꯦ ꯑꯣꯟꯅꯔꯦ ꯃꯤꯠꯇꯣ ꯌꯦꯡꯕ ꯌꯥꯝ ꯆꯨꯝꯅ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯅꯦ ꯂꯥꯃꯤꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯃꯤꯠꯄꯤꯁꯦ ꯆꯪꯉꯝꯃꯦ ꯌꯦꯡꯕ ꯌꯥꯝ ꯑꯗꯨꯗꯨꯒ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯗꯨꯒ ꯉꯁꯤꯗꯣ ꯑꯩꯅ ꯄꯤꯁꯨꯝꯁꯦ ꯐꯖꯅ ꯌꯦꯛꯄꯅꯦꯕ ꯅꯣꯏ ꯇꯥꯃꯣ ꯀꯧꯔꯣꯏꯌꯦ ꯑꯩ ꯃꯊꯪꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯧꯔꯛꯑꯒꯦ
Seran turanba wahangdi hangiganu nachangumdi ngaktani haijariba. Okay, chume. Yam chume. Thank you. Nungaitaba ꯑꯣꯏꯔꯝꯕꯁꯨ ꯍꯥꯏꯗꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯄꯨꯜꯂꯒꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯦꯝꯅ ꯐꯖꯩ ꯃꯌꯥꯝ ꯄꯨꯜꯂꯒꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯈꯥꯏꯗꯣꯛꯅꯤꯡꯉꯥꯏ ꯐꯖꯩ ꯑꯣꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯌꯦꯡꯗꯒꯤꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯣ ꯑꯩꯁꯨ ꯁꯤ ꯑꯃꯨꯕ ꯋꯥꯗꯩꯅꯦ ꯁꯒꯣꯜꯁꯦꯝ ꯈꯪꯉꯦ ꯎꯔꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤ ꯎꯔ ꯑꯗꯨꯝ ꯑꯗꯣ ꯈꯪꯅꯤꯗ ꯂꯤꯡꯖꯦꯟ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡꯁꯤꯅ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯁꯨ ꯐꯦꯁꯇꯤꯚꯦꯜꯁꯨ ꯌꯥꯎꯗ꯭ꯔꯦ ꯇꯧꯗ꯭ꯔꯦ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯗꯕꯁꯤ ꯀꯔꯤ ꯐꯥꯎꯒꯦ ꯊꯃꯣꯏꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯗꯣ ꯄꯦꯟꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡꯁꯤꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯠꯇ꯭ꯔꯥ ꯄꯦꯟꯊꯣꯛꯄ ꯌꯥꯝ ꯉꯝꯕ ꯃꯤꯅꯤꯗ ꯄꯤꯃꯪꯗ ꯁꯣꯏꯗꯅ ꯀꯧꯔꯣ ꯍꯣꯏ ꯀꯧꯔꯛꯀꯦ ꯃꯪꯗ ꯍꯥꯏ 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 ꯐꯖꯕꯤ ꯎꯖꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯂꯥꯏꯛ ꯄꯣꯀꯣ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯣꯏ ꯃꯌꯥꯝꯒ ꯂꯥꯏꯞꯇ ꯊꯦꯡꯅꯔꯦ ꯊꯥꯒꯠꯆꯔꯤ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯤꯁꯦ ꯁꯨꯝꯗꯣꯡꯅꯈ꯭ꯔꯦ ꯄꯤꯡꯅꯤꯠꯄꯤ ꯅꯪꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯤꯕꯕꯨ ꯀꯩꯒꯤ ꯁꯥꯎꯅꯤꯡꯗꯣꯏꯅꯣ ꯑꯃꯨꯕ ꯁꯒꯣꯜꯁꯦꯝ ꯅꯛꯎꯁꯨ ꯋꯥꯗꯩꯁꯨ ꯍꯥꯏꯌꯦ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯂꯝꯁꯤꯗꯒꯤ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯖꯦꯛ ꯊꯣꯛꯂꯛꯀꯅꯤꯗꯤ ꯋꯥꯏꯍꯪꯕ ꯊꯥꯖꯔꯨꯗꯦ ꯅꯥꯏꯁ ꯏꯆꯦ ꯃꯆꯥ ꯑꯝꯇ ꯁꯛꯂꯛꯗꯅ ꯏꯁꯩ ꯃꯆꯥ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏꯗꯤ ꯃꯥꯅꯦ ꯖꯦꯛ ꯋꯥꯏꯍꯪꯕꯝ ꯀꯩ ꯏꯁꯩꯅꯣ ꯖꯦꯛ ꯋꯥꯏꯍꯪꯕꯝ ꯁꯛꯂꯛꯀꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯤꯁꯇꯔ ꯅꯣꯏ ꯑꯅꯤꯕꯨ ꯍꯌꯦꯜꯗꯒꯤꯅꯦ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯏꯁꯩ ꯍꯥꯏꯕꯅꯦ ꯏꯁꯩ ꯍꯥꯏꯕꯅꯦ ꯖꯦꯛ ꯋꯥꯏꯍꯪꯕꯝ ꯏꯁꯩꯗꯣ ꯀꯔꯤ ꯏꯁꯩꯅꯣ ꯍꯥꯏꯔꯣ ꯏꯁꯩꯗꯣ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯕ ꯁꯛꯐꯝ ꯑꯃ ꯈꯪꯗꯦꯕ ꯏꯁꯩꯗꯣ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯁꯣꯏꯅ ꯁꯛꯂꯛꯀꯦ ꯅꯣꯛꯅꯤꯡꯉꯤ ꯁꯨꯗꯔꯇꯥ ꯃꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯋꯥꯏꯍꯪꯕꯝ ꯂꯩꯁꯥꯕꯤꯁꯦ ꯍꯣꯏ ꯃꯥꯅꯦ ꯌꯥꯝ ꯊꯤ ꯅꯣꯛꯅꯤꯡꯉꯦ ꯃꯤꯠ ꯎꯗꯕ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦꯗ ꯀꯩꯁꯨ ꯃꯌꯥꯝ ꯋꯥꯔꯧꯗꯦ ꯄꯨꯜꯂꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤ ꯈꯔꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨꯕꯨꯗꯤ ꯈꯟꯗꯦ ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯑꯣꯏꯕꯅꯤꯅ ꯑꯍꯥꯟꯕ ꯎꯔꯨꯕ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯅꯨꯡꯁꯤꯒꯗꯕꯅꯤ ꯃꯤ ꯑꯃꯕꯨ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯃꯤ ꯃꯁꯦꯟꯅꯤꯅ ꯁꯥ ꯉꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯩꯅꯣꯅꯤ ꯅꯣꯛꯁꯦꯅ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯊꯥꯖꯁꯦ ꯃꯊꯛꯇ ꯊꯣꯛꯂꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗꯒꯤ ꯏꯔꯪ ꯊꯣꯛꯂꯝꯂꯦ ꯍꯣꯏ ꯊꯥꯖꯗꯤ ꯃꯥꯟꯕꯅꯦ ꯃꯥꯏꯁꯦꯀꯣ ꯊꯥꯖꯒꯤ ꯄꯥꯛꯄꯁꯦ ꯃꯥꯏꯊꯣꯡꯗ ꯃꯥꯏ ꯃꯥꯏꯗꯤ ꯑꯗꯨꯝ ꯄꯥꯛꯄꯅꯤꯅ ꯄꯥꯛꯄꯅꯦ ꯑꯅꯤꯃꯛ ꯊꯥꯖ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯣ ꯊꯥꯖꯒꯨꯝꯅ ꯐꯖꯕꯗꯤ ꯊꯥꯖꯒꯤꯅꯦ ꯉꯝꯖꯗꯦꯀꯣ ꯍꯣꯏ ꯊꯥꯖꯒꯨꯝꯅ ꯐꯖꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯁꯦꯞꯁꯦ ꯑꯩꯈꯣꯏꯅ ꯂꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯝ ꯊꯥꯖꯒꯤ ꯏꯁꯇꯥꯏꯜ ꯂꯩꯕꯅꯦꯕꯀꯣ ꯀꯩꯅꯣ ꯀꯩꯅꯣ ꯐꯖꯕꯤ ꯀꯣꯏꯁꯣꯡ ꯍꯦꯜꯂꯤ ꯑꯩꯅ ꯀꯣꯏꯁꯣꯡ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯁꯛꯂꯛꯑꯣ ꯍꯦꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯀꯩ ꯏꯁꯩꯅꯣ ꯑꯗꯨꯕꯣ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯏꯁꯩꯗꯣ ꯀꯩ ꯏꯁꯩꯅꯣ ꯑꯩꯈꯣꯏꯅ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯗꯨꯕꯣ 90% ꯑꯩ ꯅꯦꯠ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯗꯨꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯧꯔꯒ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ ꯐꯥꯎꯕ ꯈꯔ ꯈꯥꯡꯉꯨ ꯍꯣꯏ ꯈꯥꯡꯖꯒꯦ ꯈꯥꯡꯒꯦ ꯑꯗꯣ ꯏꯁꯩꯗꯣ ꯁꯛꯀꯦ ꯍꯥꯏꯔꯗꯤ
ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯤꯡꯒꯔ ꯑꯃꯈꯛ ꯂꯩ ꯃꯥꯒꯤ ꯏꯁꯩ ꯑꯃꯇꯪ ꯁꯛꯂꯛꯑꯣ ꯔꯟꯕꯤ ꯊꯧꯅꯥ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯛꯂꯛꯀꯦ ꯍꯥꯏꯕꯗꯣ ꯋꯥꯎ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯖꯦꯛꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯂꯩꯇꯔꯦꯗꯣ ꯍꯣꯏ ꯑꯗꯨ ꯔꯟꯕꯤ ꯊꯧꯅꯥꯒꯤꯗꯣ ꯍꯥꯟꯅ ꯁꯨꯁꯃꯤꯇꯥꯒ ꯁꯛꯂꯛꯑꯝꯃꯒꯦ ꯑꯦꯖꯩꯅ ꯔꯟꯕꯤ ꯁꯛꯄꯗꯣ ꯊꯧꯅꯥꯒꯤꯗꯤ ꯃꯤꯠꯂꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯌꯦꯡꯕꯗꯃ ꯌꯦꯡꯖꯔꯒꯦ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯁꯩꯗꯣ ꯃꯈꯥ ꯇꯥꯕ ꯈꯪꯗ꯭ꯔꯦ ꯑꯦꯖꯦꯒꯤ ꯏꯁꯩ ꯍꯥꯏꯕꯁꯤ ꯀꯔꯤ ꯏꯁꯩꯅꯣ ꯅꯨꯡꯁꯤ 이까이 까이나 ꯅꯨꯡꯁꯤꯅ ꯊꯃꯣꯏꯗ ꯍꯥꯞꯆꯕꯔꯣ 이제 ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯅꯨꯡꯁꯤꯅ Hi ꯀꯥꯎꯈ꯭ꯔꯦ hello ꯑꯟꯖꯂꯤ ꯁꯔꯃ ꯑꯗꯒꯤ ꯏꯪꯅ ꯇꯞꯅ ꯐꯖꯕꯗꯨꯅꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅꯦ ꯏꯪꯅ ꯇꯞꯅ ꯐꯖꯕ ꯍꯥꯏꯕꯗꯨꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯗꯣ ꯈꯪꯗꯦꯗ ꯃꯤꯅꯕꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯄꯪꯐꯗ ꯐꯖꯩ ꯍꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯝ ꯀꯥꯟꯗ ꯑꯦ ꯕꯤ ꯁꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯑꯣ A B C D E F G ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ ꯅꯕꯥꯅꯤꯗꯤ ꯃꯅꯤꯄꯨꯔꯗꯩ ꯅꯠꯇ꯭ꯔꯣ ꯃꯤꯡꯁꯨ ꯃꯤꯡꯁꯨ ꯈꯪ ꯅꯣꯏ ꯅꯣꯏ ꯆꯨꯝꯃꯤ ꯅꯨꯡꯁꯤꯅꯕ ꯌꯦꯡꯉꯗꯤ ꯂꯣꯏ ꯐꯖꯕꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯑꯩꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯗꯤ ꯃꯤꯗꯣ ꯄꯥꯝꯗꯕ ꯃꯤꯗꯗꯤ ꯑꯗꯨꯝ ꯊꯤꯕꯅꯦꯕꯀꯣ ꯆꯂꯣ ꯃꯥꯅꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯕꯨ ꯌꯦꯡꯉꯗꯤ ꯂꯣꯏ ꯐꯖꯕꯅꯦ ꯑꯩ ꯆꯟꯗꯪ ꯉꯥꯏꯍꯥꯛꯇ ꯂꯩꯍꯧꯒꯦ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯀꯩꯅꯣ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯅꯨꯡꯁꯤꯅꯕꯨ ꯌꯦꯡꯉꯗꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯈꯨꯗꯤꯡꯃꯛꯀꯣ ꯃꯤꯗꯗꯤꯀꯣ ꯂꯣꯏ ꯐꯖꯩ ꯑꯩꯅꯕꯨ ꯄꯥꯝꯖꯔꯨꯔꯗꯤ ꯂꯥꯛ ꯅꯨꯡꯁꯤꯔꯨꯔꯗꯤ ꯍꯥꯏꯗꯤ ꯂꯣꯏ ꯁꯅꯥ ꯐꯖꯩ ꯂꯨꯄꯥꯅ ꯃꯈꯣꯡꯗ ꯅꯣꯏ ꯌꯣꯟꯇꯣꯟ ꯑꯅꯤꯗꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗꯩ ꯅꯠꯇ꯭ꯔꯣ ꯍꯩꯔꯁꯨ ꯃꯥꯅꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯩꯔꯁꯨ ꯅꯨꯡꯁꯤꯌꯨ ꯑꯟꯖꯂꯤ ꯁꯔꯃ ꯌꯥꯗꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯀ꯭ꯋꯥꯛ ꯃꯥꯜꯂꯦ ꯀ꯭ꯋꯥꯛ ꯃꯥꯜꯂꯦ ꯌꯦꯁ ꯄꯥꯏꯔꯛꯑꯒꯦ ꯀ꯭ꯋꯥꯛꯅꯤ ꯀ꯭ꯋꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀ꯭ꯋꯥꯛꯇ ꯑꯩ ꯃꯨꯟꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯂꯩꯁꯥꯡꯊꯦꯝ ꯏꯅꯥꯎ ꯍꯥꯏꯔꯦ ꯂꯩꯁꯥꯡꯊꯦꯝ ꯏꯅꯥꯎꯅ ꯀ꯭ꯋꯥꯛ ꯃꯥꯜꯂꯦ ꯄꯤꯡꯗꯣ ꯄꯥꯝꯃꯦ ꯄꯤꯡꯗꯣ ꯄꯥꯝꯃꯦ ꯄꯤꯡꯁꯦ ꯍꯔꯥꯎ ꯀꯣ ꯐꯥꯒꯤ ꯇꯧꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯐꯥꯒꯤ ꯑꯩꯈꯣꯏ ꯇꯧꯅꯤ ꯉꯁꯥꯏꯗꯩ ꯁꯨꯝ ꯍꯥꯏꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯀꯩꯀꯩ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯏꯟꯇꯔꯇꯦꯟ ꯇꯧꯁꯦ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯈꯣꯠꯁꯦꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯍꯤꯗꯣ 20ꯒꯤ ꯃꯊꯛꯇ 20 ꯂꯩꯔꯦ ꯃꯊꯛꯇ ꯂꯩꯔꯦ ꯄꯤꯡ ꯂꯤꯠꯄꯤ ꯏꯁꯩ ꯑꯃ ꯂꯩ ꯄꯥꯝꯖꯔꯨꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯔꯦ ꯅꯪꯕꯨ ꯄꯥꯝꯖꯔꯨꯔꯦ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯕꯨ ꯀꯌꯥꯗ ꯏꯁꯩꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯂꯝ ꯉꯥꯟꯕꯅ ꯆꯥꯎꯈ꯭ꯔꯕ ꯁꯣꯅꯨꯅꯤ ꯆꯥꯎꯈ꯭ꯔꯕ ꯁꯣꯅꯣꯅꯤꯅꯦ ꯍꯥ ꯆꯨꯔꯤꯁꯦ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯃꯥꯅꯤ ꯆꯥꯎꯈ꯭ꯔꯕ ꯁꯣꯅꯣꯅꯤ ꯆꯨꯔꯤꯁꯦ ꯄꯨꯔꯦꯝꯕ ꯌꯦꯁ ꯑꯣꯀ꯭ꯔꯝ ꯂꯝ ꯉꯥꯟꯕꯅ ꯊꯥꯒꯠꯆꯔꯤ ꯄꯤꯡ ꯃꯤꯡ ꯍꯥꯏꯌꯣ ꯇꯥꯒꯦ ꯑꯩꯒꯤ ꯃꯤꯡ ꯂꯤꯡꯖꯦꯟ ꯑꯣ ꯀꯧꯋꯦ ꯑꯗꯨꯗꯤ ꯂꯤꯡꯖꯦꯟ ꯊꯣꯏꯕꯤꯁꯨ ꯀꯧꯋꯦ ꯍꯩꯔꯅꯤ ꯑꯅꯤꯃꯛ ꯃꯤꯡꯗꯤ ꯑꯗꯨꯝ ꯀꯧꯋꯦ ꯈꯜꯂꯦ ꯀꯃꯥꯏ ꯀꯧꯅꯤ ꯑꯣ ꯑꯩꯒꯤꯅ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯃꯥꯒꯤꯅ ꯑꯩꯒꯤꯅ ꯂꯤꯡꯖꯦꯟ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯤꯡꯗꯣ ꯉꯁꯤ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯡꯖꯦꯟꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯊꯪ ꯑꯅꯤꯁꯨꯕꯗ ꯁꯅꯥꯊꯣꯏꯅ ꯑꯩꯅꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯋꯦꯜꯀꯝ ꯑꯗꯣꯝꯕꯨ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯂꯥꯏꯚ ꯌꯦꯡꯕꯤꯔꯒ ꯑꯃꯨꯛ ꯍꯟꯊꯈꯤꯕ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯤꯌꯦ ꯈꯤꯇꯪ ꯃꯪꯗꯒ ꯅꯨꯡꯉꯥꯏꯇꯦ ꯎꯗꯧ ꯃꯥꯜꯂꯦ ꯑꯗꯣꯝꯒꯤ ꯃꯪꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕꯤꯌꯨ ꯑꯣ ꯂꯤꯡꯖꯦꯟ ꯂꯤꯡꯖꯦꯟ ꯏꯜꯂꯨ ꯏꯜꯂꯨ ꯍꯥꯏ ꯂꯥꯏꯚꯁꯦ ꯃꯤ ꯀꯌꯥꯝ ꯌꯥꯝꯃꯦ ꯂꯥꯏꯚꯁꯦ ꯈꯪꯌꯥꯝ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯍꯣꯏ ꯆꯥꯝꯃ ꯍꯦꯜꯂꯝꯃꯦ ꯑꯗꯨꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯍꯟꯊꯈ꯭ꯔꯦ ꯍꯟꯊꯈ꯭ꯔꯦꯀꯣ ꯇꯨꯝꯗ꯭ꯔꯤ ꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ ꯂꯤꯡꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯩ ꯁꯅꯥꯊꯣꯏ ꯅꯨꯡꯁꯤ ꯁꯅꯥꯊꯣꯏꯁꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯁꯔꯃ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯎꯅꯤꯡꯗꯤꯌꯦ 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 ꯄꯨꯔꯦꯝꯕ ꯊꯦꯡꯀ꯭ꯌꯨ ꯑꯣꯀ꯭ꯔꯝ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕꯤꯌꯨ ꯎꯅꯤꯡꯗ ꯌꯦꯡꯕꯤꯕꯗꯨꯅ ꯊꯦꯡꯀ꯭ꯌꯨ ꯂꯝ ꯄꯤꯡꯂꯤꯄꯤ ꯉꯥꯟꯕꯅ ꯂꯤꯡꯖꯦꯟ ꯑꯥꯏ ꯔꯤꯌꯦꯜꯂꯤ ꯑꯥꯏ ꯂꯚ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯂꯝꯉꯥꯟꯕꯅ ꯂꯝꯉꯥꯟꯕꯅ ꯍꯣꯂꯤ ꯃꯣꯂꯤ ꯒꯥꯏꯁ ꯃꯣꯁꯦꯁ ꯁꯣꯔꯤ
Both for you, I love you. Asai amuba Amuba na live sa asay. amu handaba mo Ado Lingjen Lingjen Sanatoy oiba video nungai bayam tagalako Hoi tagalake thagalake. mayamna support tawbiyo hoi video nungai ba dum semjarake Maitai Maitai nupi nupi mandeda mande noy noi anise. kaida Kaida mandrige mandrino karona kandano. Maitai gi sai kakpham thokpa amani Sanatoy su kaksare yengba nungai. Thank you thagatjari. Sanatoy phajai koi. Thank you. Pare adudi mathang amuk thengnarase mayamgi comment ai loi phasara paninge bako. Thengnarase ko ado noigi video su yenge ba bot. Singju saba Bottle ga singju saba dusu. Thank you Yang yeng sa ising charabo. Sa ising charabo ichi sare. Laisabi ani ahanba live ni thengnai madum matham makha tabasu dum yengbiyo adum makha tabasu akhoi dum anambara dum thajagani thai ba ko adum toina thai ba sajana namba yadre sana makha tana dum wahangdo asaye yamna nungai hairina kanoma aduda kahena namuranu ana bingni Lingjen aisu nangbo thamasena aisu pathok lepchaba ngamgani paye lepio loi paye langan mana langan kaino langan mana dum hai leire langan base moses na sidi singan ba yauramdre daure ma thabak leigare nausa kari lamnai no isangani sibo ming haidabida haidi nangaroi no ko ming haidabida mathang thang ba thareba isil inauro manbra Lingjen biyang inau naucha kari lamdai no ichanani sibo nauchana hayaldagine ichini nauro ichinau manbro live kayam kuina thadoino ngaktang mi thagini ko khangde haidi mayamna sum sum yengbiraga dem thagine ba nga nahagaju thadabana nutigi thabasu ngamdabado khoina adudugi khoju thabak leibanina nuti thabasu ngamdreba thagi khalamebako ngamdawa Nanga thengnagani thagarudi lamnganbana han lamnganba hello lamnganba koina recipe lipido premanda kaino koina bhai amoba adum thago yen thagi ge jek pok mubang bang hoi tawrak mubang toro pok se pok lenya pisa laite adu sang maring charabo se ani chare sakjare chawat thangjam laita nungsibadi masa ta nungsibani khanglaka kaina sumra lam noi akhoi hayaldagine chumongani khale ado Lingjen se yamna phajaiye Lingjen se yam phajaiye pung amwale nangna aibu si Suresh hello hi aigi iran oidoira adudi khangdare mayam live changbiragadi wahang amamam to changbiramo isagi hayase kai lege mayang imphal dagi imphal onde haidaraga na mayang imphal leibudo khangbra adudugi mayang imphal dagi kitang haidaraga Lingjen het aigine kanamta mabu yengani kanamta mabu khumjalage kari lamdagino hayaldagine hayal khangbibro hayal khangdraga na khangbiruko mayang imphal hayal akhoi lamse khangnabagi damak akhoi thoksarakpane haibasi adumaina sem sam sangna kaino icham maitai nupi haisidi adumaina sam sangna khaklaga icham chamna karimta kedabida laibaduna maitai nupi haibado aduni thank you maitai nupi gi magun ngai ine Lingjen nganba Lingjen nganbana kainoma tawre hello nungsi thoibi thoiba hi thoiba nang thoibi onge tawiko Lingjen nang nasarambagi nara obeya ai sak phajade mayam na nungsibadi pongdok phobani mane asem kadomdano mayang thalomdane wangkoi dagi khara haidaraga mayang imphal legani mayang imphal dagi amu haidaraga hayal legani
MP Honey do ngasi yaudre Hayal haidi Haidi Muslim Muslim tarido Tarido natra Natro Muslim su nakanda taye Wang wang Mataye matang na taba turen Chao ma chak chabira Muslim Longina Hayal Haideba toy besing Santia Laibo was Tabado hi eti lap ama thame Eti lap. hello Moses Saurap Uchua haise kaida leige Uchua do kano mayang imphal khangbi bro mayang imphal Usua da Koiga haidaraga Dukang hazaiko willi naurem thank you Hazaiko Lingjen Yengmagi Pen Banaide Ay Ngaureda popo Eti Saksarabo ngau Sare hanbire Noidi sum Sarabo bire ngau hale jag hale ngau hale Bija pusun Musa Hande kare Kwasa di Amahan falla Kaya la la jag jarabo la 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 tình nói bài thuế he nhưng trên anh tu na bu ai so Kari Mathil Sarage akhoi yerum thong basai Yerum Thong Wasai Koilak Tare Lesabi si Masak khong Fazaba chari Soy Kaino Soy cham Boba khon na nuksi bong do tere hai Toy Binan nem thoi bina nam Langan ba nang ze Nangi Lon Ze Gyam Tan mayang impan hai sina kaidano wangoi khang bro imfan degi haidaraga hiang thang wangoi mang imfan adumai legani mathang uchua hayel adumai legani aigi mina lingzen Aigina Sana Toy Isai ama Saktharo ne Isai salake Noi video number do aisu Yawning Yabra yae welcome hai du welcome ga tani akhoi video na mina Eti Yawi Yoga Sukaite Lingjen Lingjen say su hai dansu hai rong Gani Thazai chicken oina cha se la o chicken cha se ai chicken cha la ke fazai thank you kaino aduna henna Khangidri imphal khangro ma ya Moses nang karan sanarano khangdaba sum sanarano kaino ba manipur gi di manipur da akwai yum dos mai dong manipur khangmo mina imphal khangro ga di on thong ani mak sak phazai thank you poco kaino address to chiwa hairaga tarakpo Usua hairaga tarakpa yaba na tru uchua hayal ne khoina Usua hairaga dem usua de phanama musa ni uchua ga khoi ga di kitang lap ne ko ke su yam num de na ba na tre pau ana yaba pa mi na insta bye bra welcome eti I think God toy ba welcome toy bye ai hi sister hello don kiss don Catherine mayo London London da ha ba Sandra di adoling din ng school tamang kailan mais okay uswa yen thank no man ai ngai ra bani adoling din ng school tamang Lingjen pa khang ai na to pai do ri hauzik si nung si to madam ni adu na sa do sang ma hao yeng kai sam ro bin sa dai je yam mayang kang boy u kre saning ba ani insang thong jage aduga khoi ani su lusi ai jam noi ba ne kwa yang kang ma le mayam ai u bi mi na di ai noi ji khang am ni sa pa di hai bi om tu korona ko jam phazaba anina mang de mi pam mong ba ngam re ai di mi pam hong ba ngam de re mi ku ding yen ning le yen ne ku phang li ba nung ngai ba se khang je isai si ju ba matik khak phai he tau se kai no country kari matau no ni Ngasi di singan bi yaudabase nungaite singan bi yaudabase singan bi mo to anya sila lore kai na mo ses kai na nya singan bi ha
ꯍꯣꯏ ꯃꯆꯤꯟꯕꯨꯗꯤ ꯃꯥꯅ ꯍꯦꯟꯅ ꯀꯟꯕꯅꯦ ꯑꯩ ꯉꯝꯖꯗꯦ ꯑꯗꯨꯃꯥꯏꯅ ꯀꯟꯕꯗꯤ ꯑꯥꯔꯀꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯟꯅꯔꯒꯦ ꯅꯕꯥꯅꯤꯕꯨ ꯀ꯭ꯂꯥꯁꯁꯦ ꯀꯣꯂꯦꯖ ꯑꯗꯨꯝ ꯇꯝꯅꯔꯤ ꯂꯤꯡꯖꯦꯜ ꯅꯪ ꯊꯤꯕ ꯑꯩ ꯂꯥꯛꯀꯦ ꯀꯣꯂꯦꯖ ꯅꯪ ꯂꯣꯏꯁꯜꯂꯦꯀꯣ ꯂꯤꯡꯖꯦꯜ ꯅꯪ ꯊꯤꯕ ꯂꯥꯛꯀꯦ ꯅꯪ ꯎꯔꯨꯕꯗꯒꯤ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯂꯤꯡꯖꯦꯟ ꯍꯧꯔꯛ ꯍꯩ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔ Hey, ꯃꯥꯜꯂꯦ who ꯑꯩꯒꯤ are ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ you? Radhika Poda. I'm Who are fine. you? Hi, Prabhu, Ritik, Kangembam. Hey Prabhu. Hey Bhagavan. Hey, Bhagavan. Sister Kariba. number Hanuman. public tayo Hey Hanuman. Hanuman. Chilling Jane Lai. Se Lingjen leiradi. Yareda ise amasisu. Lingjen, how? Number amta Piro. piruoy. Ritik Kangembam. Retik. Hanuman. Hanuman yung number pibo na bro. Hanuman da hango. Hi. Hanuman do. Da hango ko. Mumbai se. Mumbai daga man. ꯑꯩꯈꯣꯏꯁꯦ ꯂꯣꯟ ꯑꯇꯩ ꯈꯪꯗꯦ ꯃꯨꯝꯕꯥꯏꯗꯒꯤ ꯃꯤꯁ ꯌꯥꯎꯕꯤꯔꯛꯑꯦ ꯋꯦꯜꯀꯝ ꯇꯨ ꯃꯨꯝꯕꯥꯏ ꯆꯟ ꯀꯧꯋꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯥꯔꯀꯦ ꯇꯣꯟꯗꯣꯟ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯑꯩꯒꯤ ꯃꯤꯡ ꯃꯥꯒꯤꯅ ꯁꯅꯥꯊꯣꯟ ꯃꯤꯡ ꯑꯗꯨꯝ ꯀꯧꯋꯣ ꯃꯥꯅꯦ ꯃꯤ ꯑꯃꯨꯕ ꯉꯥꯛꯇ ꯃꯥꯅꯦ ꯑꯃꯨꯕ ꯉꯥꯛꯇ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯉꯧꯕ ꯌꯥꯎꯗ꯭ꯔꯦ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯀꯤꯌꯦ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯤꯕꯤꯕꯒꯤ ꯅꯝꯕꯔꯗꯣ ꯑꯩꯅ ꯑꯣꯏꯅ ꯄꯤꯕꯤꯈ꯭ꯔꯒꯦ ꯌꯥꯔꯕꯣ ꯏꯆꯦ ꯌꯥꯔꯕꯣ ꯄꯤꯈ꯭ꯔꯣ ꯃꯣꯁꯦꯁ ꯃꯣꯁꯦꯁꯇ ꯂꯣꯏ ꯂꯩꯔꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯅꯝꯕꯔ ꯍꯪꯉꯅꯨꯀꯣ ꯃꯣꯁꯦꯁꯇ ꯂꯣꯏꯅ ꯍꯪꯒꯔꯣ ꯀꯩꯅꯣꯅꯦ ꯃꯣꯁꯦꯁꯇ ꯂꯩꯔꯕꯅꯦ ꯂꯥꯛꯁꯤꯟꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯅꯤꯗ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯀꯥꯏ ꯈꯪꯍꯟꯅ ꯀꯅꯥꯅ ꯅꯛꯅꯁꯨ ꯏꯅꯥꯛꯇꯅ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯅ ꯏꯪꯅ ꯇꯞꯅ ꯂꯦꯝꯅ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯀꯔꯝꯕꯅꯣ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯀꯅꯥꯒꯤꯅꯣ ꯃꯣꯁꯦꯁꯇ ꯍꯪꯉꯣ ꯃꯣꯁꯦꯁꯀ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯋꯥꯏꯠ ꯐꯨꯔꯤꯠ ꯂꯤꯠꯄꯗꯣ ꯀꯣꯏꯕ ꯇꯥꯔꯦ ꯍꯣꯏ ꯉꯛ ꯂꯣꯏ ꯊꯥꯟꯖꯜꯂꯦ ꯉꯛꯁꯦ ꯉꯥꯛ ꯊꯥꯡꯇꯣꯛꯀꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯑꯝꯇ ꯁꯤꯊꯍꯟꯅꯤꯡꯃꯟꯗꯗꯅ ꯉꯛꯁꯦ ꯊꯥꯡꯖꯤꯜꯂꯒ ꯊꯝꯕꯅꯦꯕꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯕꯥꯅꯤꯕꯨ ꯆꯥꯛ ꯆꯥꯔꯦ ꯂꯤꯡꯖꯦꯟ ꯃꯪꯗ ꯑꯩꯁꯨ ꯎꯖꯔꯣꯏ ꯄꯣꯀꯣ ꯃꯪꯗ ꯃꯌꯥꯝ ꯄꯨꯝꯅ ꯎꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯃꯁꯛ ꯃꯌꯥꯝꯗ ꯅꯍꯥꯟ ꯅꯣꯡꯃꯝꯗꯤ ꯃꯪꯗ ꯂꯥꯏꯞ ꯊꯥꯔꯒ ꯃꯌꯥꯝꯒꯤ ꯏꯁꯩ ꯁꯛꯑ ꯂꯩꯔꯝꯃꯤꯀꯣ ꯑꯩꯁꯦ ꯏꯁꯩ ꯁꯨꯡꯁꯛ ꯁꯛꯀꯟꯗꯕ ꯑꯩꯁꯦ ꯕꯥꯏ ꯆꯠꯊꯣꯛꯑꯁꯤ ꯋꯥꯔꯦ ꯁꯤꯗꯩꯗꯤ ꯎꯗꯕꯗꯣ ꯄꯤꯡ ꯄꯤꯡꯗꯣ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏ ꯃꯥꯅꯦ ꯃꯥꯏꯁꯦ ꯄꯤꯡꯗꯣ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯇꯥꯏꯕꯪꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯇꯥꯏꯕꯪꯗ ꯂꯥꯛꯑꯣ ꯉꯥꯏꯖꯔꯝꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯅꯝꯕꯔ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯅꯝꯕꯔꯗꯣ ꯄꯤꯈ꯭ꯔꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯁꯠ ꯄꯤꯊꯣꯛꯈ꯭ꯔꯣ ꯀꯥꯟꯗ ꯉꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯉꯥꯏꯔꯝꯃꯨꯀꯣ ꯏꯟꯁꯥꯡ ꯉꯥ ꯑꯣꯏꯔꯝꯅꯤ ꯑꯣ ꯑꯩꯈꯣꯏ ꯉꯥ ꯆꯥꯗꯦ ꯉꯥ ꯆꯥꯗꯦꯗ ꯉꯥ ꯆꯥꯕ ꯍꯥꯏꯕ ꯃꯤꯅꯗꯤ ꯉꯥ ꯃꯐꯝꯅꯦꯅ ꯍꯥꯏꯕꯀꯣ ꯉꯥ ꯆꯥꯕ ꯐꯪꯗꯦꯕ ꯌꯦꯔꯨꯝ ꯑꯣꯏꯅ ꯆꯥꯏ ꯌꯦꯔꯨꯝ ꯆꯥꯏ ꯉꯥ ꯆꯥꯕ ꯐꯪꯗꯦ ꯉꯥ ꯂꯩꯇꯕ ꯌꯦꯔꯨꯝ ꯆꯥꯕꯅꯤ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯃꯤꯗ ꯍꯟꯊꯔꯦ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯁꯤꯔ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ
ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯇꯨꯝꯅꯤꯡꯉꯕ ꯀꯥꯞꯁꯨ ꯃꯤꯁꯦ ꯉꯁꯥꯏ ꯂꯩꯔꯝꯃꯤꯗꯨ ꯀꯌꯥꯝ ꯁꯥꯟꯅꯗꯕꯗꯣ ꯃꯤꯁꯦ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯦ ꯀꯅꯥ ꯂꯥꯏꯞꯇ ꯌꯥꯎꯔꯤꯒꯦ ꯄꯣꯀꯣ ꯄꯣꯀꯣꯅ ꯀꯩꯅꯣ ꯅꯪꯒꯤ ꯌꯦꯡꯉꯁꯤꯗꯤ ꯍꯥꯏꯒꯦꯗꯣ ꯅꯕꯥꯅꯤꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ 3 ꯁꯨꯏꯌꯦ 3 ꯁꯨꯏꯌꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯉꯥ ꯆꯥꯅꯕ ꯄꯤꯖꯅꯤꯡꯉꯒꯗꯤ ꯊꯤꯟꯕꯤꯔꯛꯑꯣ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯉꯥ ꯄꯤꯖꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯊꯤꯟꯕꯤꯔꯛꯑꯣ ꯇꯁꯦꯡꯅ ꯄꯤꯖꯅꯤꯡꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨ ꯄꯤꯖꯅꯤꯡꯗ꯭ꯔꯒꯗꯤ ꯌꯥꯔꯅꯤ 이세이리 하이다고 이세이리 암예 석선인 걸 많이 또왜 미치네 미치네 링젠 미치 원래 아니 할 때도 잘니 미치 나무 할때 해 네 브로 그럼 호이 팀비라게 땡큐 팀비로 ꯀꯔꯤ ꯉꯥ ꯑꯣꯏꯅ ꯆꯥꯅꯤꯡꯒꯦ ꯉꯥꯁꯤ ꯀꯩ ꯉꯥꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯉꯥꯗꯤ ꯑꯗꯨꯝ ꯍꯥꯎꯇꯥꯏꯅꯤ ꯉꯥ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯉꯥ ꯍꯥꯏꯕꯁꯤꯗ ꯍꯥꯎꯋꯦ ꯑꯩꯁꯨ ꯂꯥꯁ ꯏꯌꯔꯁꯨ ꯋꯥꯡꯒꯣꯏꯗ ꯂꯩꯔꯝꯕꯅꯤ ꯋꯥꯡꯒꯣꯏ ꯑꯩꯈꯣꯏꯒ ꯂꯥꯞꯅꯗ꯭ꯔꯦ ꯋꯥꯡꯒꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯛꯅꯔꯦ ꯈꯔ ꯋꯥꯡꯒꯣꯏꯗꯩ ꯈꯔ ꯍꯥꯏꯗꯣꯛꯑꯒ ꯖꯦꯁꯤꯀꯥ ꯈꯨꯃꯟ ꯂꯦꯝꯕꯅꯦ ꯆꯦ ꯁꯅꯥꯊꯣꯏꯗꯤ ꯂꯤꯡꯖꯦꯟ ꯅꯪꯒꯤ ꯃꯤꯆꯤꯒꯤ ꯇꯦꯟꯅ ꯄꯥꯜꯂꯦ ꯃꯤꯆꯤꯒꯤ ꯇꯦꯟꯅ ꯄꯥꯜꯂꯦ ꯉꯥꯎꯔꯦ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯅꯨꯄꯥ ꯂꯣꯏꯅ ꯈꯠꯅꯔꯦ ꯅꯨꯄꯥ ꯂꯣꯏ ꯈꯠꯅꯔꯦ ꯈꯠꯅꯅꯤ ꯍꯥꯏꯕ ꯑꯣ ꯈꯠꯅꯗꯤꯌꯦ ꯃꯌꯥꯝꯅ ꯔꯥꯁꯤ ꯂꯩꯕ ꯐꯖꯕ ꯑꯣꯏꯅ ꯎꯕꯤꯔꯦ ꯆꯥꯅꯤꯡꯕꯗꯣ ꯂꯩꯗꯅ ꯉꯥꯗꯣ ꯂꯩꯗꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯣ ꯍꯣꯏ ꯆꯥꯅꯤꯡꯕꯗꯨꯗꯤ ꯑꯗꯨ ꯀꯩ ꯉꯥꯅꯣ ꯆꯥꯅꯤꯡꯉꯤꯁꯦ ꯈꯪꯗꯦ ꯉꯥꯁꯦ ꯑꯗꯨꯝ ꯈꯔ ꯍꯥꯎꯕ ꯉꯥ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯃꯥꯏꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯕꯗ ꯆꯣꯡꯁꯤꯜꯂꯦ ꯍꯥꯏꯕ ꯐꯣꯟꯗ ꯅꯞꯄꯦ ꯃꯥꯏꯁꯦ ꯐꯣꯟꯗꯒꯤ ꯃꯥꯏ ꯁꯨꯝ ꯆꯤꯡꯁꯤꯟꯈꯤꯕ ꯃꯊꯟꯇ ꯑꯗꯨꯝ ꯆꯤꯡꯁꯤꯟꯒꯦ ꯍꯥꯏꯕ ꯂꯥꯞꯊꯣꯛꯆꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯆꯤꯡꯁꯤꯟꯈ꯭ꯔꯅꯤ ꯑꯩ ꯃꯤꯡ ꯑꯝꯇ ꯀꯧꯔꯛꯎꯗꯅ ꯑꯥꯔꯀꯦ ꯇꯣꯟꯗꯣꯟ ꯑꯩ ꯁꯥꯏ ꯊꯥꯗꯕ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯩꯁꯨ ꯃꯊꯪꯗꯗꯤ ꯁꯥꯏ ꯀꯛꯂꯛꯑꯅꯤ ꯆꯞ ꯃꯥꯟꯅꯅꯕ ꯈꯟꯒꯗꯕ ꯍꯥꯏ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯐꯔꯦ ꯂꯤꯁꯥ ꯑꯣꯏꯅ ꯆꯥꯅꯤꯡꯕ꯭ꯔꯥ ꯌꯥꯏꯌꯦ ꯏꯂꯤꯁꯥ ꯑꯣꯏꯔꯁꯨ ꯏꯂꯤꯁꯥꯗꯤ ꯑꯩ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯆꯥꯕꯨꯗꯤ ꯆꯥꯔꯦ ꯄꯥꯛ ꯆꯥꯗꯕ ꯍꯜꯂꯣ ꯃꯤꯁꯦ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯃꯤ 10ꯗꯒꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯃꯤ ꯌꯥꯝ ꯆꯪꯕꯤꯔꯗꯤꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝ ꯌꯦꯡꯅꯕ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯃꯩꯇꯩꯒꯕꯨ ꯀꯩꯅꯣ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯈꯜꯂꯣ ꯍꯥꯏꯔꯕ ꯂꯝ ꯉꯥꯟꯕꯁꯦ ꯂꯝ ꯉꯥꯟꯕꯁꯤꯡ ꯉꯁꯥꯏꯗꯒꯤꯅꯦ ꯁꯨꯝ ꯍꯪꯉꯛꯄ ꯍꯥꯏꯔꯛꯄ ꯂꯣꯟꯁꯤꯡꯁꯦ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯣ ꯈꯪꯗ꯭ꯔꯦ ꯆꯪꯗ꯭ꯔꯕ ꯃꯥꯏꯁꯦ ꯆꯞꯇꯤ ꯑꯃꯗꯨꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯄꯨꯕꯤꯔꯛꯑꯣ ꯏꯂꯤꯁꯥ ꯑꯣꯏꯅ ꯔꯥꯙꯤꯀꯥꯗ ꯍꯥꯏ ꯐ꯭ꯔꯦꯟꯁꯤꯞ ꯀꯔꯣꯒꯦ ꯑꯩꯈꯣꯏꯗꯣ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯈꯨꯝꯕ ꯍꯩꯇ꯭ꯔꯦꯕ ꯑꯗꯨꯝ ꯄꯥꯔꯒ ꯇꯣꯛꯑꯒꯦ Hello, it's me. Hello, ma'am. ꯇꯨꯝꯕꯤꯔꯕꯣ? ꯑꯩꯗꯤ
Oh, ako yung do, nahaki yung hay. Oh, nako yung khang ako yung do. Kasi wa hayal da dum lao ko. Hayal da dum lao. Biro, khang bane ba ko mayam. Lingzen nam to gi oi ba yaroi ai gini mayam. Lingjen ang ako'y da yung nagsagay. Langan ba? I'm sorry. Langan ba kay tawrage? Kailan ba yawrage? I'm sorry langan ba o mayo hay wata khang da ba. Later boy. BF what? Adugi bot mo pa personal oil. Personal ba phone na tis kano ne? Ma'am say live zing dra mutal na jari ba. Yang bra yang tabra. Mai songsan ga. Sidai ba ya dung ngai pa. Good girl. Good girl. Good girl. Oh. Bây giờ nó làm trên lông tà tạng xăm gì. Ai xăm chứ cả. Môi môi. Làm lại môi. Mi nè. Đây. Mi like anh. Môi Môi môi. môi. Môi môi. Môi môi. Môi môi thế sao kìa? Môi môi. Good night, Moses. Good night, good night. Moses, good night. Ay di nga tinbalak pada nambu wala. Koy jul na pura agi. Nga na kana sa to rin no. Nga didi kana sa to iba. Nga ano ka? Ako na. Lingjen ang kanam tagi na te ay khakta ne. Nusira bari phongdo. Nusira bari phongdo ka ba ni Lingjen ang kanam tagi na te ay khakta ne. Saksarabo starry sana to. Nupa to. Korongan ba nupa to nga hinga ba ne. Lingjen ang yadra di ay hing mangamay. Moye. Ni na like ay na. Moye. Make wow so nice ay moye. Mang lagi pun isay masage Nabani jin nanaw giming pauti hybrid mudan na ani Jininaw giro Yambahan atumbagina yamton Nuan tao Sehoni do ngasi yaw dre nga dudi ima baba na oina sa di nang di na oina chara se cha ra mà cái nga bây giờ đang người mà hơi cái yêu cái cái nó pa ba bi da do mai dai do cái nó live sẽ đúng dân bisi hay chơi live sẽ mi sao cái mi ta đấy cái ta đấy nan bên này đâu cái nó này mi ta đấy ta vào live là sân cái này mà làm ở chỗ nào chỉ sẽ cái đấy cái nó hay ở đấy cái này Yame fazego somse. Langan ba may langan somse. Sisi kai de gino. Hayal. Ako se hayal de gini. Lingjen. Hingli ba punsi. Kay pen night tre ilu Koko na Lingjen uy ilu koy ilu kari khali ilu ma baba kalli boy ima baba di am china kalli ye gym chat khi moi hoji baba ni sak to pugi putan ilaw bani Imana gym chat khi moi ni amana gym chana hore amana buktan ilaw hore ani
ꯑꯩ ꯃꯤꯡ ꯑꯝꯇꯪꯒ ꯀꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯇꯨꯝꯖꯔꯨꯔꯒꯦ RK ꯇꯣꯟꯗꯣꯟ ꯑꯝꯇ ꯀꯧꯔꯝꯃꯣ RK ꯇꯣꯟꯗꯣꯟ ꯂꯥꯏꯐꯁꯦ ꯃꯤ ꯑꯃꯛꯇ꯭ꯔꯒꯗꯤ ꯑꯩ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯃꯨꯛ ꯌꯥꯝꯃꯛꯑꯦ ꯈꯤꯇꯪ ꯑꯃꯨꯛ ꯌꯥꯝꯗꯦ ꯌꯥꯝꯈꯠꯂꯛꯑꯦ ꯆꯥꯡ ꯑꯩꯅ ꯑꯃꯗ ꯂꯩꯔꯒꯗꯤ ꯃꯥꯏ ꯑꯩꯈꯣꯏꯅ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯏ ꯃꯤꯠꯁꯦ ꯊꯨꯒꯥꯏꯕꯁꯦ ꯃꯥꯒꯤ ꯂꯩꯖꯕꯗ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝ ꯀꯜꯂꯦꯅꯦ ꯀꯜꯂꯤꯅꯦ ꯀꯜꯂꯦ ꯏꯃꯥ ꯕꯕꯥꯒꯤ ꯋꯥꯐꯝꯗꯨꯔꯥ ꯏꯃꯥ ꯕꯕꯥꯒꯤ ꯑꯣꯏꯅꯗꯤ ꯀꯜꯂꯤ ꯄꯄꯥ ꯋꯦꯗꯔꯁꯦ ꯃꯑꯣꯡ ꯇꯧꯔꯛꯏꯀꯣ ꯅꯣꯡ ꯇꯥꯒꯦ ꯇꯧꯔꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯝ ꯅꯣꯡ ꯇꯥꯕ ꯃꯐꯝ ꯌꯥꯝꯅꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯣꯡꯗꯣ ꯃꯪꯖꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯒ꯭ꯔꯣꯡ ꯇꯧꯋꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯅꯣꯡ ꯇꯧꯔꯛꯁꯅꯣ ꯇꯥꯔꯒꯗꯤ ꯅꯣꯡꯅ ꯂꯣꯏꯁꯤꯜꯂꯅꯤ ꯅꯣꯡ ꯑꯣꯏꯔꯒ ꯑꯗꯣ ꯅꯣꯡ ꯇꯥꯕꯁꯦ ꯅꯣꯡ ꯇꯥꯔꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯅꯣꯡ ꯇꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯍꯧꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯅꯦꯕ ꯍꯌꯦꯡꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯄꯨꯡ 8:30ꯗꯒꯤꯅ 9 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯥꯔꯛꯀꯅꯤ ꯑꯗꯨꯗꯤ ꯅꯣꯏꯗ ꯀꯧꯔꯛꯑꯣ ꯅꯣꯏꯗ ꯑꯩꯈꯣꯏꯗ ꯀꯧꯔꯣ ꯍꯥꯏꯔꯣ ꯅꯣꯏꯗ ꯀꯧꯔꯣ ꯍꯥꯏꯔꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯄꯣꯀꯣ ꯇꯣꯞ 53 80 ꯌꯧꯈ꯭ꯔꯦꯀꯣ 80 ꯌꯧꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯥꯏꯐꯇ ꯏꯅꯧꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯍꯥꯏ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯅꯥꯗꯕꯅ ꯍꯣꯏ ꯅꯥꯗꯕꯅ ꯐꯩ ꯅꯥꯗꯕꯅ ꯐꯩ ꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯗꯦ ꯑꯣ ꯑꯗꯨꯗꯤ ꯇꯥꯂꯣꯏ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯂꯥꯛꯑꯒꯦ ꯉꯥ ꯊꯤꯟꯕ ꯑꯣꯏꯅ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯂꯨꯝꯕꯁꯤ ꯂꯝꯉꯥꯟꯕꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏ ꯍꯦꯜꯂꯣ ꯇꯣꯝꯊꯤꯟ ꯂꯥꯏꯐꯇ ꯈꯪꯅꯁꯦ ꯑꯁꯦꯡꯕꯗꯤ ꯇꯜꯂꯤ ꯁꯅꯥꯊꯣꯏ ꯃꯥꯅꯦ ꯌꯥꯔꯦ ꯂꯥꯏꯐꯇ ꯂꯥꯏꯐꯅ ꯈꯪꯅꯁꯦ ꯂꯥꯏꯐꯀꯤ ꯊꯕꯛꯅꯤ ꯅꯠꯇ꯭ꯔꯥ ꯂꯥꯏꯐꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯂꯥꯏꯐꯇꯗꯤ ꯂꯥꯏꯐꯇ ꯀꯩꯁꯨ ꯑꯗꯨꯝ ꯀꯥꯏꯗꯦ ꯈꯪꯅꯔꯁꯦ ꯈꯪꯅꯁꯦꯕꯀꯣ ꯑꯗꯨꯝ ꯅꯣꯏ ꯇꯤꯝꯁꯦ ꯀꯩ ꯅꯤꯡꯖꯕ ꯂꯝꯗꯩꯅꯣ ꯃꯥꯅ ꯅꯤꯡꯖꯕ ꯃꯥꯅ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯍꯌꯦꯜ ꯎꯆꯨꯋꯥ ꯏꯅꯥꯛꯇ ꯂꯦꯞꯂꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯣꯏ ꯇꯤꯝꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯌꯦꯜꯗꯒꯤꯅꯦ ꯄꯦꯜꯂꯦꯍꯦ ꯊꯃꯣꯏꯁꯦ ꯅꯕꯥꯅꯤꯅ ꯑꯩ ꯃꯤꯡ ꯀꯧꯔꯛꯄꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯇꯨꯝꯖꯔꯒꯦ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯑꯇꯩ ꯃꯌꯥꯝ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ ꯃꯌꯥꯝꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯥꯡꯉꯝꯗꯅ ꯈꯜꯂꯁꯨ ꯅꯨꯡꯁꯤꯕꯩꯅꯤ ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯅꯤ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯏꯁꯩ ꯍꯩꯖꯗꯤꯌꯦ ꯃꯌꯥꯝ ꯁꯨꯝ ꯃꯇꯧ ꯇꯝꯃꯒ ꯅꯨꯡꯉꯥꯏꯅꯕ ꯁꯛꯄꯅꯦ ꯄꯣꯀꯣ ꯂꯤꯡꯖꯦꯜ ꯂꯤꯡꯖꯦꯟ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯏꯁꯩ ꯐꯖꯕꯒꯤ ꯃꯥꯜꯂꯦ ꯏꯁꯩ ꯐꯖꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯍꯣꯏ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯂꯤꯡꯖꯦꯜ ꯅꯣꯏꯗ ꯍꯥꯏꯅꯕ ꯂꯥꯛꯍꯜꯂꯒꯦ ꯂꯥꯛꯍꯜꯂꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯍꯥꯏ ꯅꯣꯡꯃ ꯍꯥꯏ ꯀꯣꯏꯔꯛꯑꯣ ꯍꯥꯏ ꯍꯥꯏ ꯃꯤꯡꯗꯣ ꯍꯦꯜꯂꯣ ꯊꯥꯗ꯭ꯔꯦ ꯃꯤꯡꯗꯣ ꯃꯤꯡꯗꯣ ꯈꯪꯗ꯭ꯔꯦ ꯈꯪꯗꯦꯀꯣ ꯊꯥꯗꯤ ꯊꯥꯏ ꯀꯩꯅꯣꯃ ꯈꯪꯗ꯭ꯔꯦ ꯎꯗ꯭ꯔꯦꯕ ꯔꯣꯁꯅꯤ ꯀꯨꯃꯥꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕꯅꯦ ꯃꯈꯥꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯚ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯋꯦꯜꯀꯝ ꯂꯥꯏꯚꯇ ꯏꯅꯧ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯃꯤꯈꯩꯗꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯅꯤꯡ ꯀꯩ ꯈꯪꯅꯕꯁꯨ ꯃꯊꯦꯜꯅꯣ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯅꯨꯡꯉꯥꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯟꯕꯔꯣ ꯃꯥꯟꯕ꯭ꯔꯣ ꯑꯩꯈꯣꯏꯅꯤꯁꯦ ꯀꯩ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯧꯒꯦ ꯑꯩꯒꯤꯅ ꯂꯤꯡꯖꯦꯟ ꯑꯩꯅ ꯁꯅꯥꯊꯣꯏ ꯌꯥꯔꯕꯣ ꯂꯥꯏꯚꯇ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯤꯅ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯂꯝꯗꯣ ꯀꯩ ꯍꯪꯉꯨꯕꯗꯩꯔ ꯍꯥꯏꯔꯨꯅꯤ ꯈꯪꯗꯦꯀꯣ ꯅꯠꯇ꯭ꯔꯥ ꯂꯝ ꯍꯪꯉꯨꯕꯗꯒꯤ ꯑꯩꯅ ꯋꯥꯁꯤꯝ ꯃꯤꯡ ꯋꯥꯁꯤꯝ ꯀꯔꯤ ꯍꯪꯉꯨꯕꯗꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯂꯤꯡꯖꯦ ꯑꯩꯒꯤꯅ ꯁꯅꯥꯊꯣꯏ ꯍꯣꯏ ꯍꯥꯏꯗꯣ ꯃꯤꯡ ꯍꯥꯏꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯇꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯝꯇ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯅꯤꯡꯕ ꯂꯩꯇ꯭ꯔꯕꯣ ꯍꯣꯏ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯋꯥꯐꯝ ꯃꯆꯥ ꯃꯆꯥ ꯑꯃꯃꯝꯇꯪ ꯊꯥꯕꯤꯔꯝꯃꯣ ꯑꯩ ꯇꯤꯟ ꯈꯔ ꯀꯪꯉꯦ ꯋꯥ ꯑꯃꯨꯛ ꯅꯧꯅ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯅꯧꯅ ꯆꯪꯉꯛꯄ ꯑꯗꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯈꯣꯠꯄꯗꯣ ꯆꯥꯔꯕꯣ ꯑꯗꯨꯗꯣ ꯆꯥꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯅꯧꯕꯅꯤ ꯑꯗꯒꯤ ꯅꯍꯥꯟꯗꯩ ꯉꯁꯤ ꯈꯛꯇ 49 ꯊꯦꯡꯅꯕꯅꯤ ꯂꯤꯡꯖꯦꯟ ꯀꯩꯗꯣ ꯍꯥꯏꯔꯛꯑꯣꯕꯀꯣ ꯑꯩ ꯀꯣꯡꯕꯅꯤ ꯁꯨꯝ ꯀꯥꯏꯗꯒꯤ ꯌꯦꯡꯕꯤꯒꯦ ꯀꯣꯡꯕꯗꯩꯅꯤ ꯈꯣꯠꯄꯤꯒꯦꯗꯣ ꯄꯣꯀꯣꯗꯣ ꯀꯣꯡꯕꯗꯒꯤ ꯈꯪꯖꯒꯦ ꯃꯌꯥꯝ ꯄꯣꯀꯣꯁꯦ ꯀꯣꯡꯕꯗꯩꯅꯤ ꯑꯩꯗꯤ ꯀꯣꯡꯕ ꯀꯩꯅꯣ ꯆꯥꯛ
그이노 싹얌 파가이 짝양 파가이 what? 얀다마 워심 네 까이 마피가니. 하이드노 Good night. Nuksibi Lingzen. Good night. Masaladoy ID naonda tasengna mauzere. Lingzen ho lamhen ba. Ho lamhen ba pa kango. 워심 sorry Kanar 그이노 hawi 까이 nuksiba. W 수란도이 살라토이 마야 뽀브라 뽀데야 갈사오이고 Tamoy hubi. 야 Lay 사우데 sao. 야 뽀데바 뭐에 좀 틴게임나 뭐에 또래 램디노 네네 Kay lamday no ho ni hai de mare mai de. Hayal de gini I love you. 워심 I love you thank you Kaya Sweet Dream Lingzen. Sweet Dream ai di ngakang live tag ni. Ado live de no na changbirak pa mi gai to. Hi haibitang haibiro mo ba. Haidi live de no ama yawi haibido khangna ba gi sum nungai de na ma'am ngak nungai na ba haijabanne. Noise yamna chamme chammane masagi achambaso dum chae kangsoigumba kangsoiromba chaba mise dum chammane aduna ne khoi chammi je. 삭티베니고 아떼기 나떼 Nungai hai doi male nungai ba ida mo thank you. 아버지 밥에 안 파버니고 순이따 김말점 Hi hello. Tôi với xin hi hello. I so hi hello. 레시카 서범 하이 Kayo. 할로 Yang 워심 Paulo. 연장은 하우로 Yang 연장제 hao 예금사에 kaya na hao te nga si yen 나친나나우로 만브라 한번에 먹디과 만브라 내 이삭 만아봐 Ma'am na chininaw man biraga di thank you. 하비로과 Man biraga so thank you. Ani mo thank you. 하이 누에 까이 Ha ha no sale. Nalem hoy na. Male chinaw male bani de. 정말 많이노 가이사가 나한테 만나보자가 또 하비라 먹고 Thank you, 주라 thank you. 가이노도 Kuchude di chininaw du man Kuchude man bane. Duan tham jage. Adu buti hai kana dress amhani o sakthi baira ban sakthi mi je sambane Hoy chakthi ba mi de dun chamme akhoi chakthi ba ni na cham cham am lai lai ba bude ko sim hai ana mana phado mi na ha mai tai nem mai tai ni mai tai Lingjen lam hen ba na nan ne ye bo tham mo sti and I Jangkon ba thank you. I girlfriend male. Wasim. Sakta di ai di. Sakta di kai dor sakta di yong male hai dor. Sak mana brahang ba da to kita sak kano thi pa ba to. Question mark ama thamir e Fazabi ani se sidda lairame aina tivase kuirabani ko hai. Ade phazana yengbibagine dona phazabirido huidrom indrajit thagachari nebani fello mane friend gumbane friend gumbane tinarabani na friend oidoi male isum khan badda sum khan lebo ko ai wakhan da duda ade friend makni de khoi haina de ba khoi ni do adu duna tina zena sum tin ai ba tinaraga di friend oidoi male hi hello Romeo ai mito udre ai marakta yauri hello hi hello it's why they single bro ha bro what bro yes hi hello my turn hi hello it's why they gine ai gi mình na Lingjen go cái nơi này wa pham se live se amu gi ngi amu khan dai ko ngau re phazare no khai de he no khai de cái mấy thiên cha re ge yerum thong ba jai e Lucifer gaming ngata ngai ngasi se gaming yam yaw ko nene achapo lai bi ge la o achapo lai bi o khoi gi ni lai bi o kai khoi sa pai ge se ma pan thong dana te thamoi seng badne man ne thamoi seng badan sakta sai nei dan dum haza bai bas nung bu nung shedi lai Mahesh salam hi hello gaming no lai
sticker 嘅มองเต่าไปเนี่ยสมนกเสียนะเนี่ยมายามกีลำอะไรกุมบดากันเนาะแต่ว่านงตาบะยาวเราค่อยนงตาบะยาวเราค่อยนงกระตาบะเฮเรนงตาบะนงตาบะพ่อยาวเราใกล้ได้เลยบรก็ได้เลยบรก็ได้เลยบรยุ่มได้ยุ่มด้วยนั่นเลยเด้ไม่ใช่ที่ยุ่มด้วยดาวนี้นะยุ่มเลยใกล้เลยไม่ใช่ยุ่มด้วยนั่นแหละทาบะเนี่ยก็ยนงBisnupur de tai nong do o Bisnupur de ta khoi sai de sta ba hore hail de sta ba hore chap man ne chap man ne how see for it nangun for it chap man ne kari lam de gino hail de gine Lucifer Gaming ที่ใกล้จะกลายได้เนาะลำได้เนาะไอ้ใจว่าฉากเนี่ยมันก็เลยบอกยาวเว้ยต้องถึงเกมไกลลำเนาะมาเกมนี้น่าจะง่ายค่ะแต่เกมอยู่ว่าพ่อนักแต่Lingjen how I know phone numberสุดทำไม่ได้โลนนุสีเบนีโลนมิจานานะเย็งบังรำสุว่าให้ฟงดอกปังงำดระบสุมิจานาขโมยเดริจะดังสะโอนอีกสินะขโมยเดริสีริเบนีโลนามิจานานะเย็งบังงำดระสุเย็งเจริเบนีนังบุขโมยดาอีใส่สุลาเล싱글 따디 얌 누가라로 아케톤돈 아니 tumbat ka yadre nabani oi na yeng ga tai ta le oi ngang chum yeng wa I love you hai dum yeng yo awang khunau da su nung ta re hai da su mata ta ba ho re tum dri la kha ba la rian kha ba za hui la da yam to ne yeng ta la re se ta la re nong ta sam nong ai ye video su nam je khoi do video ta na kwa yam le khren ngai ta ba video ju anam ma sum number ba kha ta nong ta ba do man ta ya ka nong ne ba no ne ka nong ta hai je ge mam lab tu mi sum han da ye bo kwa adu nong ngai ta ba ma le mi yam han da ra ga de ro cha ne kai lam dai nyu che ani se higher da ki ne ka kai lam kai lam doi no sang si ka ba la rian honi di yaw dra bo honi do ngasi yaw dra ma ngasi tha ba lai da na ma do yaw dra thoi gi mit yeng se ai di tum mo ga ya do ma andre ai ka taro ke nang gi mit de nang gi nai ki di ra ba ki nu ko nang mi chi kalak pa da ai di không ban ta ho re nang mi chi kalak pa da ai di không ban ta ho re ai di không ban ta ho re ai di pamung tum gler me ai ki mit yeng da ki ingdro na ba ni pamung ga lai ya dro nare ni ingdi ka haji ingi bra sum masa kra son ba mi ne ngam bes de ya hak상 등 펀을 레이 그래서 저도 와틀리셀레가 짱 펀을 레이 뭐 거기 디과 잉바 하베세 가해네 잉데 호 닝탐다다 그래도 잉에 과 확장 퍼버니나 좀 잉데 호 미제 카 인간 버스 레이베니 뭐 많이 따왜 저민레스 누가디 와리 그래서는 야 방도 비로 미제야 자 한다란 말 봐. 미지가 이노 아이고 흥아래 nangi mityenga aigi thamoigase hukri Lingjen yang se Sonia ma cha yam na mali mayam mama na binne mayam Lingjen se Sonia ma cha mandro aigi mota gi Lingjen nang se Sonia ma cha yam na mali thank you Sonia ma cha mali na bane ko aje pamit kan lawan kai no ne Sonia ma cha na ai man bo ram ni e ona re du wa pham du Sonia ma cha na ai man bane ko Sonia sarma man salak pa ai Sonia ma cha na ai man kre
Right now sẽ smile hai ba Lingjen nang Lingjen do Sonia masam ai na tik ma hai do no ai hai ba tre Lingjen do Sonia Masada Sonia mama masado Lingjen male kan da yam kan na lay yam kan na le hoi hak chang dum kan na le Lingjen nang gi mitsi cái ai na mitsi khadrak kan hai ba nang wa mitsi kan ni ne to to wa kan irang lang ne lâu na ying la kanu Kabalorian noi horen mangda thawai mina masak ngồi cô yang ke thabagi thawai mina masak Kabalorian ai lipstick ka kan ke badina ai sijiga ai mitas maina kram pisum ni ko pisum ni to bagi ne ke banate yang ke banate ko pisum mu ba sida ma le kan isai sak loi sai sak si loi cái isai sak tôi no ai coi Ako'y amo udin na ha. Madu, amo yaudre, imanabi amo yaudre. Kasi tabak sila ma. Imanabi amo ro, kainoni imanabi amo ro kainoni tabak amo jinda na mari kaino yaudre. Maramadu na ako'y live yung vivo pum na mapo ako'y na live siya matang orang thong na redo na ako'y live sila shanjara gani. Kaya ban na Nung siba kang Masidi masak kalak pagum tawres na to badagi. Kang niyo, may na kang zan bahay zan badak ka oye. Yumpun roy. Yung je pun de pun bagum bani pun bagum pun da gu bagum ka balawyan. Kaino ka ama law to effect ki am talaw to yengi effect yaw di ye makeup makeup to khara daw salle ba ko smile dang makeup thazalla to re mai thanjale bisum je khaya salla lipstick sangzalla mai thanjalla donala ye na mu re ba ga drone ba yam kuchala le ka na mu ri ngai ja ipi ai ki samyam phan ka le du na live lo shalani mayam su tum ninga mani khanjai maram aduna mi su yang aktre akhoi na han do effect ha pe ko musale me ba du ni hena yam phazari thank you mannaw thank you is yam na kana to mantra thank you ka hai dikra kana mantra kana na live stream mi chum thong na gi ma la du live stream ma drama la ko to ma pa ma mi je Stein krato mi je sum handare ba ping stay ping se king yam lawi sai ba de king lawi ai king lawi effect yaw de na good night na ba ni good night khatani he ani na je kai no makeup to we me ba ko effect yaw de su makeup to makeup de khar lai ba ni ko nungai ri bo nungai ri sum nungai lai ba na phai na nungai good night kai no na istan na ma to ko sai tha da ba ka ba lo yan honi do live yaw ni ngam kai ho yaw ni ngam kai ni ma live yaw ni ngam kai ni no ma soi ta yaw hala ke kai no sam na ke da na phaza ba na khoi ani se ki makeup to we khang do ya Lingjen ikai nei khara ki permit yeng na who create ki thamo nang na lo na tumin na layran Pukningi apamba Pongdo pro Ikai na yang jarak panghitina Who create ki thamo nang na Mi tara di ki handara ka din live reason gani Pung kaya lagi live thage pung se kano ne ako dum chak to live reason jara ne pung mi tara handara kano ne ako pung je kwa mi na te pung taren makhai da yum ba da ge dum hau ba sawe do pung ni pan hau ma nung da de dum hau ga ni kwa adu nu ti dum tha ja ge ma'am dum yang biramo dum ngai biramo ai koi is nu pi ki khanbira na na bani da is nu pi na
ꯀꯩꯅꯣ ꯏꯅꯝꯃ ꯀꯧꯅꯕ ꯑꯃꯇꯪꯗꯤ ꯄꯥꯝꯃꯤꯗ ꯑꯅꯤ ꯏꯆꯟꯅꯨꯄꯤꯕꯨ ꯌꯥꯝ ꯆꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯍꯣꯏ ꯐꯖꯅ ꯎꯕ ꯑꯣꯏꯔꯝꯅꯤ ꯑꯗꯣꯝꯒꯤ ꯃꯤꯠꯇ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩ ꯁꯛ ꯐꯖꯗꯦ ꯑꯁꯦꯡꯕ ꯎꯕꯗ ꯈꯪꯉ ꯆꯦꯟꯅꯤ ꯍꯣꯏ ꯇꯣꯡꯊꯤꯟꯒꯦꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯖꯩꯅ ꯈꯟꯕꯁꯤꯡꯗꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯀꯣꯏꯔꯛꯑꯣ ꯌꯦꯡꯕꯤꯌꯨ ꯂꯥꯛꯑꯣ ꯃꯌꯥꯝ ꯏꯐꯦꯛ ꯑꯗꯨ ꯑꯗꯥ ꯀꯦꯕ ꯑꯗꯨ ꯑꯗꯥ ꯁꯨꯡꯈꯪ ꯈꯪꯒꯅꯨ ꯃꯌꯥꯝ ꯍꯣꯏ ꯃꯌꯥꯝ ꯐꯖꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅ ꯈꯪꯅꯤꯡꯉꯒꯗꯤ ꯌꯦꯡꯉꯣꯕꯀꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ ꯅꯣꯡ ꯑꯩꯈꯣꯏ ꯐꯥꯗꯣꯛꯁꯨ ꯌꯨꯝ ꯀꯣꯏꯔꯛꯑꯣ ꯇꯥꯛꯏꯕ ꯀꯩꯅꯣ ꯌꯨꯝ ꯑꯩꯈꯣꯏꯔꯣꯝꯗ ꯇꯥꯛꯏꯁꯤꯗꯤ ꯌꯨꯝ ꯅꯣꯠꯇꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯋꯥꯐꯝꯁꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯀꯩ ꯃꯣꯠ ꯂꯩꯅꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯚ ꯂꯣꯏꯁꯤꯟꯕ ꯑꯃꯁꯨꯡ ꯂꯣꯏꯁꯤꯟꯗꯕꯗ ꯀꯩ ꯃꯣꯠ ꯂꯩꯅꯒꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩ ꯍꯥꯏꯔꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡꯗꯤ ꯈꯔ ꯄꯨꯡ ꯃꯥꯄꯟ ꯄꯨꯡ ꯍꯦꯜꯂꯦ ꯈꯔ ꯃꯥꯄꯟ ꯇꯧꯔꯦꯀꯣ ꯃꯈꯥꯏ ꯈꯔ ꯍꯦꯜꯂꯦ ꯊꯦꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯇꯨꯝꯅꯤꯡꯕ ꯌꯥꯎꯔꯗꯤ ꯀꯤꯡ ꯀꯣꯡꯒ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯍꯣꯏ ꯑꯩ ꯊꯥꯔꯛꯀꯦ ꯊꯥꯏꯌꯦ ꯑꯩꯒꯁꯨ ꯇꯥꯟꯅꯩꯌꯦ ꯑꯩꯒꯁꯨ ꯑꯣ ꯅꯣꯏ ꯑꯣ ꯅꯛꯅꯕ꯭ꯔꯥ ꯐꯥꯕꯁꯦ ꯁꯦꯛꯇꯥꯗꯩ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯑꯗꯨ ꯈꯥꯕꯗꯤ ꯁꯦꯛꯇꯥꯗꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯦ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯒꯦ ꯑꯅꯤ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯌꯥꯏꯌꯦ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯁꯦ ꯏꯆꯟꯅꯨꯄꯤꯁꯨ ꯄꯤꯖꯕꯤꯌꯣ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯣꯏ ꯀꯤꯡ ꯀꯣꯡꯒ ꯅꯛꯅꯔꯒꯗꯤ ꯀꯤꯡ ꯀꯣꯡ ꯍꯣꯏꯗ ꯑꯗꯨꯝ ꯆꯠꯂ ꯎꯅꯔꯨꯔꯣ ꯀꯩꯅꯣꯅꯤ ꯃꯣꯏꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅꯀꯣ ꯅꯛꯅꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯇꯧꯅꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯁꯦꯀꯣ ꯀꯩ ꯌꯦꯡꯕꯗ ꯂꯝꯗꯒꯤꯅꯣ ꯂꯥꯏꯛ ꯌꯥꯝ ꯅꯝꯕꯤꯔꯝꯃꯣ ꯍꯌꯦꯜꯗꯒꯤꯅꯦ ꯍꯌꯦꯜ ꯃꯅꯥꯎꯕꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯔꯒꯗꯤꯀꯣ ꯂꯥꯏꯚꯁꯦ ꯑꯩꯗꯤ ꯌꯦꯡꯉꯒ ꯁꯛꯇ ꯈꯟꯗꯦ ꯂꯥꯏꯛ ꯑꯝꯇ ꯊꯃꯣꯏꯅ ꯅꯝꯕꯤꯔꯝꯃꯨ ꯁꯦꯡꯂꯒ ꯂꯣꯏꯔꯦ ꯃꯥꯅꯦ ꯊꯃꯣꯏ ꯁꯦꯡꯕꯅ ꯌꯥꯝ ꯊꯃꯣꯏ ꯗꯔꯀꯥꯔ ꯁꯦꯡꯕ ꯑꯣꯏꯔꯤꯁꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯤꯡꯃꯤꯟꯅꯕꯗ ꯂꯤꯡꯖꯦꯟ ꯐꯤꯁꯨ ꯁꯨꯖꯒꯦ ꯆꯥꯛꯁꯨ ꯐꯤꯁꯨ ꯁꯨꯖꯒꯦ ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ ꯏꯃꯨꯡꯁꯨ ꯂꯣꯏꯁꯜꯂꯣ ꯕꯥꯏ ꯑꯩꯅ ꯕꯥꯏ ꯂꯣꯏꯁꯤꯟꯒꯦ ꯇꯣꯝꯊꯤꯅ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯛꯑꯦ ꯇꯣꯝꯊꯤꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯣ ꯂꯣꯏꯁꯜꯂꯣꯔꯥ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯌꯥꯝꯅ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯂꯣꯏꯁꯟꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯤꯡꯒꯤ ꯀ꯭ꯌꯨꯠ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯗꯤ ꯆꯣꯀ꯭ꯂꯦꯠ ꯄꯥꯝꯕ ꯃꯥꯜꯂꯦ ꯑꯃꯗꯨꯗꯤ ꯀꯩ ꯈꯜꯂꯤꯒꯦ ꯑꯩꯗꯤ ꯆꯣꯀ꯭ꯂꯦꯠ ꯌꯥꯝ ꯄꯥꯝꯃꯦ ꯍꯌꯦꯡ ꯍꯥꯏꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯈꯪꯕ꯭ꯔꯣ ꯎꯆꯨꯋꯥ ꯈꯪꯕ꯭ꯔꯣ ꯑꯅꯤꯗꯨꯒꯤ ꯈꯤꯇꯪ ꯀꯨꯝꯊꯔꯒ ꯌꯧꯔꯦ ꯇꯥꯗ꯭ꯔꯤꯌꯦ ꯑꯗꯨꯗꯨꯒ ꯎꯆꯤꯋꯥ ꯇꯥꯔꯕ꯭ꯔꯥ ꯍꯌꯦꯡ ꯇꯥꯗ꯭ꯔꯗꯤ ꯎꯆꯤꯋꯥ ꯇꯥꯕ꯭ꯔꯥ ꯀꯛꯆꯤꯡ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯃꯌꯥꯏꯗ ꯂꯩꯔꯦ ꯍꯌꯦꯜꯗꯣ ꯀꯃꯟ ꯑꯣꯏꯅ ꯈꯪꯅꯕ ꯀꯛꯆꯤꯡꯒ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯒꯒꯤ ꯃꯌꯥꯏꯗ ꯂꯩꯔꯦ ꯍꯌꯦꯜꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯦꯟ ꯔꯣꯗꯠꯇ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯌꯥꯏꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯟꯖꯔꯒꯦ ꯃꯤꯁꯨ ꯌꯥꯝꯃꯛꯇ꯭ꯔꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯃꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯌꯦꯁ ꯍꯣꯏ ꯀꯛꯆꯤꯡ ꯏꯝꯐꯥꯜꯒꯒꯤ ꯃꯌꯥꯏꯗ ꯂꯩꯔꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯥꯟꯅꯐꯝ ꯀꯩꯅꯣ ꯑꯩꯅ ꯂꯝꯂꯥꯏ ꯁꯨꯝ ꯅꯛꯅꯩ ꯀꯤꯡꯀꯣꯡꯒꯤ ꯃꯃꯥꯁꯨ ꯂꯝꯂꯥꯏ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯂꯣꯏꯈꯤꯅꯨꯌꯦ ꯂꯣꯏꯈꯤꯅꯨ ꯍꯥꯏ ꯂꯥꯏꯚ ꯂꯣꯏꯈꯤꯅꯨ ꯍꯥꯏ ꯊꯦꯡꯖꯜꯂꯦꯅ ꯆꯪꯈꯣꯟꯕꯅ ꯇꯧꯕ ꯃꯤꯁꯨ ꯄꯥꯛ ꯍꯣꯏ ꯍꯣꯏ ꯌꯦꯡꯅꯔꯛꯇ꯭ꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯗꯨꯗꯨꯅꯅꯦ ꯑꯅꯤ ꯊꯧꯕꯥꯜꯗꯩ ꯇꯧꯕꯨꯜꯗꯩ ꯐꯥꯎꯔꯛ ꯐꯥꯎꯔꯛ ꯌꯥꯔꯗꯤ ꯍꯣꯏ ꯌꯥꯔꯖꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯧꯕꯨꯜꯗꯩ ꯐꯥꯎꯔꯛꯑꯒ ꯇꯧꯕꯨꯜꯗꯗꯤ ꯃꯌꯥꯡꯐꯥꯟ ꯌꯥꯝ ꯅꯛꯅꯩ ꯊꯧꯗꯣꯛꯑꯅꯤ ꯃꯌꯥꯡꯐꯥꯟꯗꯒꯤ ꯑꯗꯨꯝ ꯍꯥꯏꯊꯔꯛꯑꯒ ꯂꯩꯔꯦꯀꯣ ꯂꯦꯞꯖꯅꯤꯡꯉꯇ ꯍꯣꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯐꯥꯒꯤ ꯇꯧꯕꯗꯣ ꯃꯄꯨꯡ ꯐꯥꯔꯒ ꯃꯥꯅꯦ ꯍꯣꯏ ꯍꯣꯅꯤ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯣꯅꯤ ꯃꯊꯪꯗ ꯁꯣꯏ ꯌꯧꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤꯜꯀꯤ ꯍꯥꯏ ꯍꯦꯜꯂꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤꯔ ꯆꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯀꯣꯛꯀ ꯆꯤꯛꯁꯜꯂꯦ ꯂꯤꯡꯖꯦꯟ ꯁꯨꯛꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤꯒ ꯀꯅꯥꯅꯤ ꯍꯥꯏꯅꯣ ꯁꯨꯛꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯅꯪꯁꯦ ꯑꯣꯏꯔꯁꯦ ꯑꯩꯒꯤ ꯐꯥꯕ ꯂꯣꯏꯔꯦ ꯒꯨꯗ ꯀꯅꯥꯅꯣ ꯅꯥꯏꯠ ꯎꯔꯤꯕ ꯀꯣꯔꯧ ꯉꯥꯟꯕ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯀꯔꯤꯅꯣ ꯆꯜꯂꯤꯕ ꯄꯥꯈꯣꯡ
ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯦ ꯄꯥꯛꯅ ꯅꯝꯅꯗꯦꯕꯀꯣ ꯂꯥꯏꯛ ꯅꯝꯕꯗꯣ ꯑꯩꯈꯣꯏ ꯕꯤꯠ ꯂꯩꯕ ꯁꯨꯝ ꯂꯩꯗꯅ ꯑꯍꯥꯟꯕ ꯆꯪꯉꯛꯄꯅꯦ ꯑꯩꯗꯤ ꯄꯤꯡ ꯌꯥꯎꯔꯦ ꯅꯨꯡꯉꯥꯏꯗꯥꯏ ꯑꯩ ꯌꯥꯎꯔꯝꯃꯤꯌꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯌꯥꯎꯔꯝꯃꯤꯌꯦ ꯂꯥꯏꯚ ꯊꯥꯕꯗ ꯑꯩ ꯁꯨꯝ ꯌꯥꯎꯔꯝꯕꯅꯦ ꯑꯩ ꯃꯤꯡ ꯑꯝꯇꯪꯒ ꯀꯧꯔꯝꯃꯣꯅꯤꯌꯦ ꯑꯥꯔ ꯀꯦ ꯇꯣꯟꯗꯣꯟ ꯅꯪ ꯀꯧꯕꯗ ꯑꯩꯈꯣꯏ ꯁꯤ ꯇꯣꯟ ꯍꯥꯏꯔꯣ ꯑꯥꯔ ꯀꯦ ꯇꯣꯟꯇꯣꯟ ꯀꯧꯕꯗ ꯉꯁꯤꯗꯤ ꯈꯅꯥꯎ ꯀꯪꯉꯦꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯦ ꯐꯝꯕꯁꯨ ꯋꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩ ꯋꯥꯈꯠꯂꯛꯑꯦ ꯑꯩꯁꯨ ꯋꯥꯈꯠꯂꯛꯑꯦ ꯏꯕꯥꯅꯤ ꯋꯥꯈꯠꯅꯔꯁꯤ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯅꯕꯒꯤ ꯂꯦꯅꯁ ꯂꯦꯞꯈꯠꯂꯣꯗꯅ ꯕꯦꯕꯤ ꯁꯥꯏꯁꯇ ꯁꯨꯝ ꯂꯣꯏꯁꯟꯅꯅꯕꯒꯤ ꯑꯩ ꯃꯤꯡ ꯑꯝꯇ ꯉꯥꯏꯈꯣꯌꯦ ꯀꯥꯡꯉꯕꯝ ꯔꯥꯃꯦꯁꯣꯔ ꯀꯥꯡꯉꯕꯝ ꯀꯌꯥꯅꯤꯆꯨꯕ ꯀꯩꯅꯣ ꯀꯥꯡꯉꯕꯝ ꯁꯤꯔꯣ ꯋꯤꯟꯇꯟ ꯁꯔꯠꯇꯣ ꯉꯥꯏꯈꯣ ꯍꯌꯦꯡꯗꯩ ꯆꯪꯉꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯒꯨꯗ ꯅꯥꯏꯠ ꯀꯧꯔꯛꯀꯦ ꯃꯥꯏ ꯗꯔꯂꯤꯡ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯉꯥꯏꯈꯣ ꯍꯌꯦꯡꯗꯤ ꯆꯪꯉꯛꯑꯔꯣꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯍꯣꯏ ꯃꯥꯏ ꯗꯥꯔꯂꯤꯡ ꯃꯥꯏ ꯆꯪꯉꯧꯒꯅꯤꯍꯦ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯑꯌꯣ ꯁꯤ ꯅꯨꯡꯇꯤꯒꯤ ꯁꯝꯅꯔꯦ ꯆꯪꯉꯣ ꯂꯣꯏꯁꯜꯂꯗꯤ ꯀꯥꯟꯅꯗꯦ ꯇꯨꯝꯃꯨꯕꯅ ꯐꯩ 13 ꯂꯥꯏꯛꯁꯦ 13 ꯈꯛꯇ ꯂꯥꯏꯛꯅꯦ 13 ꯈꯛꯇ ꯉꯁꯥꯏꯅ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯝꯕꯗꯣ ꯂꯥꯏꯛ ꯁꯨꯝ ꯇꯧꯔꯝꯃꯤ ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯌꯥꯝ ꯍꯥꯏꯖꯟꯕꯤ ꯄꯤꯔꯤꯌꯗ ꯑꯅꯤꯁꯦ ꯋꯥꯔꯝꯕꯅꯤ ꯃꯥꯅꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯐꯝꯃꯛꯏꯁꯦ ꯍꯣꯏ ꯄꯨꯡ ꯑꯃꯁꯤꯗꯋꯥ ꯉꯥꯡꯗ꯭ꯔꯗꯤ ꯐꯕꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯂꯥꯏꯚ ꯍꯧꯕꯗꯒꯤ ꯆꯤꯊꯕꯁꯨ ꯌꯦꯡꯕꯤꯔꯝꯕ ꯃꯤꯈꯩꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅ ꯏꯅꯧꯅ ꯆꯪꯕꯤꯔꯛꯄ ꯃꯤꯈꯩꯁꯨ ꯊꯦꯡꯀ꯭ꯌꯨ 9 ꯊꯥꯔꯛꯑꯣ ꯂꯥꯏꯚ 8 ꯃꯥꯄꯟꯗꯩ ꯄꯨꯡ ꯃꯥꯄꯟ ꯊꯦꯡꯉꯦꯕ ꯑꯗꯨ 8 ꯊꯥꯕꯗꯣ ꯃꯥꯄꯟꯗꯣ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯝꯒꯦ ꯍꯣꯏ ꯑꯗꯨꯝ ꯊꯥꯔ ꯂꯩꯔꯝꯒꯦ ꯊꯥꯕ ꯍꯧꯔꯝꯒꯦꯕ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯂꯣꯏꯁꯜꯂꯔꯦ ꯕꯥꯏ ꯋꯥꯔꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯌꯦꯡ ꯄꯨꯡ 9:30 ꯑꯃꯗꯤ 9 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯁꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯊꯦꯡꯀ꯭ꯌꯨ ꯀꯥꯡꯉꯕꯝ ꯔꯥꯃꯦꯁꯣꯔ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯛ ꯅꯤꯖꯔꯤ ꯑꯗꯣ ꯃꯌꯥꯝꯗ ꯀꯩꯅꯣꯁꯨ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯛꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯋꯥꯗꯤ ꯀꯩꯅꯣ ꯉꯟꯅ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯑꯩꯒꯤ ꯋꯥꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯣꯏ ꯇꯧꯔꯛꯑꯣ ꯉꯟꯅ ꯍꯣꯏ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯊꯥꯖꯔꯛꯀꯦ ꯉꯟꯕ ꯃꯤꯒꯤꯁꯨ ꯊꯦꯡꯕ ꯃꯤꯒꯤꯁꯨ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯥꯅꯕ ꯉꯟꯕꯒꯤ ꯄꯨꯡꯗꯨꯁꯨ ꯊꯦꯡꯕꯒꯤ ꯄꯨꯡꯗꯨꯁꯨ ꯑꯗꯨ ꯄꯨꯂꯞꯇꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯔ ꯂꯩꯖꯔꯝꯃꯒꯦ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯝꯒꯦꯕ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡꯒꯤ ꯄꯨꯡ 9:30 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯄꯨꯡ 9:30 ꯑꯗꯨꯋꯥꯏ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯖꯒꯅꯤ 8:30ꯃꯛꯇꯤ ꯃꯌꯥꯝꯁꯨ ꯁꯣꯏꯅ ꯊꯥꯅꯤꯀꯣ ꯁꯨꯡꯁꯣꯏ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯝꯃꯣ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯉꯁꯤ ꯃꯤ ꯐꯖꯅ ꯌꯦꯡꯉꯦ